Mieng tabiriba pumnamakpu ahanbada CineXplain Manipur ki maikaidagi nolopna khurumjari mayamgi mafamda ngasidi yamna nungaraba movie ama puduna laksari movie asigi maming The Gorge movie asi handakta ikui kuidana 2025 ki 14 February haibadi Valentine numitta puthokhiba science fiction romance mystery amasung adventure da based tawa movie amani movie asi IMDb da 10 gi manungda 6.7 gi rating phangi Rotten Tomato da 62% gi face ori movie asi gi director na Scott direction maru oina saktam langliba singdi main protagonist Levi Ken gi saktam da Miles Teller Darsha gi saktam da Anya Taylor Joy aduga movie asi gi main villain nupi asigi saktam da Sigourney Weaver aronba thabak kaya ama tawrubadagi khudong thiba thodok ama thoktuna malem prithvi da lairiba miyam da akaiba pirakpa yaba tamthiraba jibu singbu kana amata khanghandana ai singlaba highly trained oiraba miyoi sing sijinaduna lotna thamleba movie amani The Gorge Hojik film asigi wari liba haujarage wari asi liba matamda soikhiba lankhiba yaurabasu mayamda ngakpiyu haijari channel asi handakta ikui kuidana hangjabani mayamna aigi channel asibu support tawbiba oina like amomtang nambiduna amasung subscribe tawbiduna mateng pangbiyu haijari movie asigi ahanba sinda akoina uribasi tumlambadagi nupi ama hagolakpagi saktamni ayuk anganbagi matamni mafam asida mahakna lairakpa tarani suba numit asibu khotchille mahakna brush tawduna lairingai da plane tarakpagi makon tabadagi mafam aduda thoktuna yengbada arapada plane ama tarakpa urami numit asini mahakna nahandagi ngaraklibasi mafam asida plane tongduna lakpa miyoy amabu mahakna hat tawribani plane asina hek takhibaga mahakki sniper atu sem sarami aduga mahakki laifam asi ulakpada angakpa phawi plane asidagi nipa asi hek thorokpaga mahakki sniper aduna sapsana kaptuna nupa asibu khudakta hatokli lakro mafam asidagi aim sapsana kaptuna mibu hatpa ngamba haibase nupi asi araibade orodori movie asigi main protagonist oriba nipa asi tumlambadagi makeup khangthok thoroki mahakki ming asi Levi Ken kawi matam asi ayukki pung 3 makhai tagadori mahak dress losilaga gari thongduna samudra mapana satli mafam asida mahak nongalaba fawa famduna leram mahak asi hek yengbada wakhan yamna waba naitom taraba mawong amada khuna uba fang tanja asida mahakki phone da message message asina mahakpu sea Pendleton 1300 Marine Camp ta lakmu khangali hariba mafam asi US America gi oina Sci-fi singi laifam camp man Levi Ken na hojik mahakpu la o hadna koriba mafam asi yaure mafam aduda lairamba colonel aduda mahakna salam katli mafam aduda hanadagi lairamba nupi amana colonel adubu mapanda ngai hakokina order pirami colonel aduna thoklamdai tasu Levi na salam amuka kot pi asina thabakagi pothagi ba sahi mari surabasu salam anir adum ko libra hangmuda Levi na ikai khumnaba utlibani haina pakhum piri nupi asina mahak kanano khangbra hangi Levi na hairi chap sabadi haiba ngamde adu oirabasu adomgi oiriba sahi matang awong mataw amasung military ki high ranking officer colonel amana nahaki order bu wahi amata haiba tawduna inba haibase adom pham asawada leiba military ki miyoi amani hairi Levi gi mafa amasung mapu military da thabak loina torambani mahak asi sniper kapada hendok thodokna hairaba miyoi amani mahak na miyoi chawrakna sani hen hatkhre mahak na lanai gi oina miyoi 13 gi thabak tawkre aduga thabaktagi pothagrabasu military gi thabak harakpa matamda adum tawi adubu hojik ti mahak military amasung lanai miyoi amattagi thabak tawde Levi asi hojik kana amataga leminade naitom oina leibani nupi asina makha tarduna Levi bu hidak drugs zoo pills na singba sinabra hangli Levi na drug test nade zudi tumba yadaba gumbada tumtha khinaba sijinai aduga nupi asina makha tarduna nitrazepam natragana prasozin gumba pills haibadi khoirang khoisaunaba anxiety fanaba guli di sinabra hangli Levi na pills ti aigi aim da akaiba pibanina sinade hairi nupi asina nahakki anabasi tongan ba doctor kaya ama tanarga yengthokpa yai kari maramdagi yengdribano hangbada Levi na asomna pakhum piri hojik anaba yengthopagi maram amatta leite adagi nupi asina maramdo ai pirage haiduna Levi da mahak misallama sinarami hojik movie asigi ahanba sinda ugraba nupi asi mongfam kaya amana leiriba mafam amada lakpa ui mahakki ming asi Darsha kawi mahakki mama leigidre mahak nga laktuna mapaga unarare mapa asina masanupina mi hatpaki thabak tawribasi loina khanglami mapanadi asiguma thabak asi tawhaningde adubu movie asigi ahanbada hatkhiba nupa adu hatokhibadadi mapa asina thoina sawbu udi masigi maramdi nupa adu yamna fattaba bom sabada sinaba posaksing bom kaya ama karbar tawba miyoini mahakna misam angang kaya ama karbar tawbada hatokhrabani Mapa masa ani asi laiminarak tabakuire para masina mapa na mahakki manakta masanupibu matam khara lainaba hairi adubu masanupina yaramde
ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯍꯌꯦꯡ ꯔꯕꯤꯅꯣꯚ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯗꯥꯔꯁꯥꯕꯨ ꯃꯣꯁꯀꯣꯗ ꯂꯥꯛꯅꯕ ꯈꯪꯍꯜꯂꯤ꯫ ꯔꯕꯤꯅꯣꯚ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯗꯥꯔꯁꯥꯗ ꯃꯤꯁꯟ ꯍꯦꯛ ꯄꯤꯕꯅꯤ꯫ ꯍꯟꯗꯛꯁꯨ ꯃꯍꯥꯛꯅ ꯗꯥꯔꯁꯥꯗ ꯑꯅꯧꯕ ꯃꯤꯁꯟ ꯑꯃ ꯄꯤꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯁꯟ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯆꯍꯤ ꯑꯃꯗꯒꯤ ꯍꯦꯟꯕ ꯌꯥꯏꯁꯨ ꯍꯥꯏꯔꯤ꯫ ꯗꯥꯔꯁꯥꯒꯤ ꯃꯄꯥ ꯑꯁꯤ ꯀꯦꯟꯁꯔ ꯄꯦꯁꯦꯟꯠ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯁꯤꯜꯂꯤꯕ ꯗꯥꯛꯇꯔ ꯑꯗꯨ ꯃꯄꯥꯅ ꯂꯥꯌꯦꯡ ꯄꯊꯥꯞ ꯆꯠꯊꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯀꯦꯟꯁꯔ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯕꯨ ꯆꯥꯊꯣꯛꯂꯦ, ꯑꯗꯨꯅ ꯇꯞꯅ ꯑꯗꯨꯝ ꯁꯤꯖꯈ꯭ꯔꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯗꯥꯔꯁꯥꯅ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯃꯤꯁꯟ ꯑꯁꯤꯗꯒꯤ ꯍꯜꯂꯛꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯃꯄꯥ ꯑꯁꯤ ꯅꯥꯏꯇꯣꯝ ꯑꯣꯏꯗꯨꯅ ꯋꯥꯅ ꯂꯦꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯄꯥꯅ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯃꯊꯪ ꯆꯍꯤꯒꯤ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦ ꯍꯥꯏꯕꯗꯤ 14 ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯛ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯅꯤ ꯍꯥꯏꯔꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯁꯤꯖꯈ꯭ꯔꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯆꯥꯅꯨꯄꯤꯅ ꯍꯦꯛ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯃꯄꯥꯒꯤꯗꯃꯛꯇ ꯀꯦꯟꯗꯜ ꯑꯃ ꯊꯥꯟꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯂꯦꯚꯥꯏ ꯑꯁꯤ ꯄ꯭ꯂꯦꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯪꯊꯍꯜꯂꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯀꯣ-ꯄꯥꯏꯂꯣꯠ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯐꯣꯟ, ꯁ꯭ꯃꯥꯔꯠ ꯋꯥꯆ, ID ꯀꯥꯔꯗꯅꯆꯤꯡꯕ ꯂꯧꯊꯣꯛꯍꯜꯂꯦ꯫ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯤ ꯃꯈꯣꯏꯒꯤ ꯄ꯭ꯂꯦꯟ ꯑꯁꯤ ꯍꯧꯖꯤꯛ ꯃꯤꯅꯠ 3ꯒꯤ ꯃꯇꯨꯡꯗ ꯄ꯭ꯂꯦꯟ ꯄꯥꯏꯁꯤꯟꯕ ꯌꯥꯗꯕ ꯃꯐꯝ ꯑꯃ ꯌꯧꯔꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄ꯭ꯂꯦꯟꯗꯒꯤ ꯄꯦꯔꯥꯆꯨꯠ ꯁꯤꯖꯤꯟꯅꯗꯨꯅ ꯀꯨꯝꯊꯍꯧꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥꯗ ꯌꯧꯔꯕ ꯃꯇꯝꯗ ꯑꯋꯥꯡ ꯊꯪꯕꯗ ꯑꯃꯨꯛ ꯀꯤꯂꯣꯃꯤꯇꯔ 3 ꯆꯠꯀꯗꯕꯅꯤ, ꯑꯗꯨꯒ ꯄꯟꯊꯨꯡꯐꯝ ꯑꯗꯨ ꯆꯥꯎꯔꯥꯛꯅ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯄꯨꯡ 4 ꯑꯗꯨꯋꯥꯏꯗ ꯌꯧꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯄ꯭ꯂꯦꯟ ꯄꯥꯏꯗꯨꯅ ꯆꯠꯂꯤꯕ ꯖꯒꯥ ꯑꯁꯤ ꯀꯗꯥꯏꯗꯅꯣ, ꯀꯔꯤ ꯂꯝꯗꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯗꯦ, ꯑꯗꯨꯒ ꯀꯣ-ꯄꯥꯏꯂꯣꯠ ꯑꯁꯤꯗ ꯍꯪꯂꯨꯔꯕꯁꯨ ꯍꯥꯏꯗꯣꯛꯄ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯗꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯂꯦꯚꯥꯏꯅ ꯄ꯭ꯂꯦꯟ ꯑꯁꯤꯗꯒꯤ ꯄꯦꯔꯥꯆꯨꯠ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯆꯣꯡꯊꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯀꯪꯐꯥꯟ ꯍꯦꯛ ꯌꯧꯕꯒ ꯑꯋꯥꯡ ꯊꯪꯕꯗ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯤꯡ ꯀꯌꯥ ꯀꯥꯗꯨꯅ, ꯇꯨꯔꯦꯟꯁꯤꯡ ꯂꯥꯟꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯐꯛꯂꯥꯡꯒ ꯃꯥꯟꯅꯔꯕ ꯆꯤꯡ ꯀꯌꯥ ꯀꯥꯗꯨꯅ ꯃꯊꯪ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯄꯟꯊꯨꯡꯐꯝ ꯑꯁꯤ ꯌꯧꯔꯦ꯫ ꯃꯍꯥꯛꯅ ꯗ꯭ꯌꯨꯇꯤ ꯇꯧꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤ ꯒꯣꯔꯖ ꯀꯧꯏ꯫ ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯃꯦꯔꯤꯟ ꯀꯃꯥꯟꯗꯣ ꯖꯦꯁꯄꯔ ꯗꯤ ꯗ꯭ꯔꯦꯛ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯄꯨ ꯍꯔꯥꯎꯅ ꯑꯣꯛꯂꯤ꯫ ꯖꯦꯁꯄꯔꯅ ꯂꯦꯚꯥꯏꯕꯨ ꯎꯔꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯖꯦꯁꯄꯔꯅ ꯂꯩꯔꯛꯂꯤꯕꯁꯤ ꯆꯍꯤ ꯑꯃ ꯐꯥꯔꯦ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯂꯩꯔꯛꯈꯤꯕꯗꯒꯤ ꯁꯛꯀ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯑꯍꯥꯟꯕ ꯃꯤꯑꯣꯏ ꯑꯁꯤ ꯂꯦꯚꯥꯏꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯗ꯭ꯌꯨꯇꯤ ꯑꯁꯤ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯔꯦ, ꯑꯗꯨꯅ ꯍꯌꯦꯡ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯒꯅꯤ ꯈꯟꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯦꯚꯥꯏꯅ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤ ꯋꯦꯁ ꯇꯋꯥꯔ ꯄꯣꯁꯠ ꯀꯧꯏ꯫ ꯖꯦꯁꯄꯔꯅ ꯂꯦꯚꯥꯏꯗ ꯇꯧꯒꯗꯕ ꯊꯕꯛ ꯑꯃꯁꯨꯡ ꯃꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤ꯫ ꯇꯋꯥꯔ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯅ ꯂꯩꯕꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯃꯐꯝ ꯑꯃꯅꯤ꯫ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤꯗꯃꯛ ꯖꯦꯅꯦꯔꯦꯇꯔ ꯑꯃꯁꯨꯡ ꯁꯣꯂꯥꯔ ꯄꯦꯅꯦꯜꯁꯤꯡ ꯂꯩꯔꯦ꯫ ꯏꯁꯤꯡꯒꯤꯗꯃꯛ ꯔꯦꯟ ꯋꯥꯇꯔ ꯍꯥꯔꯚꯦꯁꯇꯤꯡ ꯇꯧꯕ ꯌꯥꯔꯦ꯫ ꯆꯤꯟꯖꯥꯛꯀꯤꯗꯃꯛ ꯁꯥ ꯇꯥꯟꯕꯅꯆꯤꯡꯕ ꯇꯧꯕ ꯌꯥꯏ, ꯑꯃꯁꯨꯡ ꯏꯪꯈꯣꯜ ꯃꯆꯥ ꯑꯃꯁꯨ ꯂꯩ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯇꯋꯥꯔ ꯑꯁꯤꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯕꯗ ꯏꯁꯇꯔꯟ ꯇꯋꯥꯔ ꯑꯃꯁꯨ ꯂꯩꯔꯤ꯫ ꯋꯦꯁ ꯇꯋꯥꯔꯒ ꯏꯁ ꯇꯋꯥꯔꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯗꯦ꯫ ꯏꯁ ꯇꯋꯥꯔ ꯑꯃꯁꯨꯡ ꯋꯦꯁ ꯇꯋꯥꯔ ꯑꯅꯤ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯒꯣꯔꯖ ꯀꯧꯏ꯫ ꯏꯁ ꯇꯋꯥꯔ ꯑꯃꯁꯨꯡ ꯋꯦꯁ ꯇꯋꯥꯔ ꯑꯁꯤ ꯒꯣꯔꯖꯀꯤ ꯅꯣꯔꯊ ꯑꯃꯁꯨꯡ ꯁꯥꯎꯊ ꯊꯪꯕ ꯃꯥꯏꯀꯩꯗꯗꯤ ꯐꯥꯎꯅꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯁꯨ ꯂꯦꯟꯗ ꯃꯥꯏꯟꯁ ꯀꯌꯥ ꯑꯃ ꯑꯃꯁꯨꯡ ꯁꯝꯕꯟ ꯀꯌꯥ ꯑꯃ ꯈꯥꯖꯤꯟꯗꯨꯅ ꯐꯥꯎꯅꯕ ꯌꯥꯍꯟꯗꯦ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯋꯦꯁ ꯇꯋꯥꯔꯅ ꯏꯁ ꯇꯋꯥꯔꯗ ꯀꯅꯥ ꯂꯩꯔꯤ, ꯀꯩꯗꯧꯔꯤ ꯍꯥꯏꯅ ꯌꯦꯡꯕꯒꯤ ꯀꯥꯟꯅꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯇꯋꯥꯔ ꯑꯗꯨꯗ ꯃꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤ ꯑꯌꯨꯛꯇ ꯏꯁ ꯇꯋꯥꯔꯒꯤꯁꯨ ꯃꯤ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯦ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯒꯤꯁꯨ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯃꯤ ꯁꯤꯟꯗꯣꯛꯅꯕ ꯃꯥꯜꯂꯦ ꯍꯥꯏꯔꯤ꯫ ꯖꯦꯁꯄꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯦꯚꯥꯏꯗ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯇꯥꯛꯄꯤꯔꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯊꯕꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯩꯁꯤꯡꯂꯕ ꯊꯕꯛ ꯏꯪꯈꯥꯡ ꯌꯦꯡꯁꯤꯟꯕ ꯍꯩꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯂꯩꯒꯗꯕꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯇꯋꯥꯔ ꯑꯁꯤꯒꯤ ꯕꯣꯔꯗꯔꯗ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯤꯇꯔ 700-700ꯇ ꯂꯩꯔꯤꯕ ꯑꯣꯇꯣꯃꯦꯇꯦꯗ ꯃꯦꯆꯤꯟ ꯒꯟꯁꯤꯡ ꯑꯗꯨꯕꯨ ꯆꯦꯛ ꯇꯧꯕ ꯑꯃꯁꯨꯡ ꯃꯔꯨ ꯍꯥꯟꯒꯗꯕꯅꯤ꯫ ꯈꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯐꯦꯟꯁꯤꯡ ꯆꯦꯛ ꯇꯧꯒꯗꯕꯅꯤ꯫ ꯀ꯭ꯂꯣꯀꯔꯁꯤꯡꯕꯨ ꯆꯦꯛ ꯇꯧꯕ꯫ ꯃꯐꯝ ꯑꯁꯤꯗ ꯀ꯭ꯂꯣꯀꯔ ꯍꯥꯏꯔꯤꯕ ꯃꯦꯆꯤꯟ ꯑꯁꯤ ꯁꯦꯇꯦꯂꯥꯏꯠꯀꯤ ꯃꯇꯦꯡꯅ ꯑꯔꯥꯞꯄꯗ ꯄꯥꯎ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯔꯤꯕ ꯑꯃꯁꯨꯡ ꯒꯣꯔꯖ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯃꯦꯆꯤꯟ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯦꯆꯤꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏꯕ ꯃꯦꯆꯤꯟ ꯑꯃꯅꯤ꯫ ꯑꯗꯨꯒ ꯂꯦꯚꯥꯏꯅ ꯌꯥꯟꯗꯨꯅ ꯊꯝꯂꯤꯕ ꯃꯥꯏꯟꯁꯤꯡ ꯑꯗꯨꯕꯨ ꯆꯦꯛ ꯇꯧꯒꯗꯕꯅꯤ꯫ ꯔꯦꯗꯤꯑꯣ ꯆꯦꯛ ꯊꯥ ꯑꯃ ꯍꯦꯛ ꯂꯣꯏꯔꯛꯄꯗ ꯇꯧꯒꯗꯕꯅꯤ꯫ ꯇꯋꯥꯔ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯕꯪꯀꯔ ꯑꯃ ꯂꯩ꯫ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯦꯛ ꯗꯔꯀꯥꯔ ꯇꯥꯔꯛꯄ ꯅꯣꯡꯃꯩ ꯃꯔꯨ, ꯕꯣꯝ, ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯅꯆꯤꯡꯕ ꯂꯣꯏꯅꯃꯛ ꯐꯪꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯄꯥꯟꯗ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕ ꯌꯥꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ꯫ ꯏꯃꯥꯔꯖꯦꯟꯁꯤ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯆꯦꯛ ꯇꯧꯔꯤꯕ ꯔꯦꯗꯤꯑꯣ ꯑꯗꯨꯗ ꯄꯦꯅꯤꯛ ꯕꯇꯟ ꯑꯃ ꯌꯥꯎꯏ, ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯕꯨ ꯆꯂꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯄꯥꯎ ꯄꯤꯒꯗꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯑꯃꯠꯇ ꯂꯩꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯔꯤ꯫
ꯀꯔꯤꯒꯨꯝꯕ ꯀ꯭ꯂꯣꯀꯔ ꯍꯥꯏꯔꯤꯕ ꯃꯤꯁꯤꯜꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯐꯦꯜ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯒ ꯒꯣꯔꯖꯀꯤ ꯑꯔꯣꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯃꯤꯌꯥꯝꯅ ꯈꯪꯅꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏꯒꯤ ꯇꯋꯥꯔ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯏꯌꯥꯔ ꯔꯦꯗ ꯁꯥꯏꯔꯦꯟ ꯑꯁꯤ ꯈꯣꯡꯂꯛꯀꯅꯤ꯫ ꯃꯁꯤꯕꯨ ꯁ꯭ꯇ꯭ꯔꯦ ꯗꯣꯒ ꯄ꯭ꯔꯣꯇꯣꯀꯣꯜ ꯀꯧꯏ꯫ ꯁ꯭ꯇ꯭ꯔꯦ ꯗꯣꯒ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯇꯣꯀꯣꯜ ꯑꯁꯤ ꯁꯤꯁꯇꯦꯝ ꯈꯨꯗꯤꯡꯃꯛ ꯃꯨꯠꯊꯠꯅꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯌꯥꯔ ꯔꯦꯗ ꯁꯥꯏꯔꯦꯟ ꯈꯣꯡꯂꯛꯂꯕꯗꯤ ꯂꯦꯚꯥꯏꯅ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯍꯧꯒꯗꯕꯅꯤ ꯍꯥꯏꯅ ꯖꯦꯁꯄꯔ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯁꯦꯀꯦꯟ ꯋꯥꯔꯜꯗ ꯋꯥꯔꯒꯤ ꯃꯇꯨꯡ ꯀꯣꯜꯗ ꯋꯥꯔ ꯍꯧꯔꯛꯄ ꯑꯗꯥꯏꯗꯒꯤ ꯆꯥꯎꯔꯥꯛꯅ ꯆꯍꯤ 75 ꯔꯣꯝ ꯑꯁꯤ ꯂꯩꯔꯛꯂꯕ ꯔꯁꯤꯌꯥꯒꯤ ꯐꯝꯅꯥꯏꯔꯕ ꯃꯤꯑꯣꯏ 7ꯒ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯤꯑꯣꯏ 19ꯒ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤ ꯑꯔꯣꯟꯕ ꯑꯣꯏꯅ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯂꯤꯗꯔꯁꯤꯡ ꯑꯁꯤꯅꯁꯨ ꯒꯣꯔꯖꯀꯤ ꯃꯇꯥꯡꯗ ꯀꯅꯥ ꯑꯃꯠꯇꯗ ꯈꯪꯍꯟꯗꯦ꯫ ꯃꯐꯝ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯋꯦꯁꯇꯔꯟ ꯑꯃꯁꯨꯡ ꯏꯁꯇꯔꯟ ꯁꯥꯏꯗꯇ ꯃꯤꯑꯣꯏ ꯑꯃ ꯊꯥꯔꯛꯇꯨꯅ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯃꯍꯨꯠ ꯁꯤꯟꯗꯣꯛꯅꯒꯅꯤ꯫ ꯖꯦꯁꯄꯔꯅ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯦꯚꯥꯏꯗ ꯄꯣꯇꯦꯇꯣ ꯋꯥꯏꯜ ꯄꯤꯊꯛꯂꯤ꯫ ꯂꯦꯚꯥꯏꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯖꯦꯁꯄꯔꯗ ꯍꯪꯂꯤ, ꯃꯐꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯌꯥꯝꯕꯗꯤ ꯂꯤꯔꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯞ ꯆꯥꯅ ꯇꯧꯒꯗꯧꯔꯤꯕ ꯃꯤꯁꯟ ꯑꯁꯤ ꯀꯔꯤꯅꯣ ꯍꯪꯂꯤ꯫ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯒꯣꯔꯖꯇ ꯆꯪꯕ ꯊꯤꯡꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗ ꯖꯦꯁꯄꯔꯅ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯒꯣꯔꯖꯇꯒꯤ ꯊꯣꯔꯛꯄ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯕꯨ ꯊꯤꯡꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯖꯦꯁꯄꯔꯅ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯐꯤꯒꯥꯎꯗꯒꯤ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯗꯤꯚꯥꯏꯁ ꯑꯃ ꯒꯣꯔꯖꯇ ꯂꯪꯊꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯇꯋꯥꯔ ꯑꯁꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯋꯥꯜꯗ ꯃꯔꯨ ꯑꯣꯏꯅ ꯃꯤꯠꯌꯦꯡ ꯆꯪꯒꯗꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯅ ꯍꯦꯟꯅ ꯁ꯭ꯀꯦꯂꯦꯕꯜ ꯑꯣꯏ, ꯍꯥꯏꯕꯗꯤ ꯇꯣꯉꯥꯟꯕ ꯄꯣꯠꯁꯛ ꯖꯤꯕ ꯀꯌꯥ ꯑꯃꯅ ꯏꯔꯥꯏ ꯂꯥꯏꯅ ꯀꯥꯈꯠꯂꯛꯄ ꯉꯝꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯕꯅꯤ꯫ ꯅꯣꯔꯊ ꯑꯃꯁꯨꯡ ꯁꯥꯎꯊꯀꯤ ꯑꯣꯏꯅꯗꯤ ꯃꯦꯆꯤꯟ ꯒꯟꯁꯤꯡꯅ ꯉꯥꯛꯊꯣꯛꯀꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯦꯚꯥꯏ ꯑꯃꯁꯨꯡ ꯑꯌꯦꯡꯕ ꯑꯩꯈꯣꯏꯗ ꯆꯃꯝꯅꯕ ꯑꯃ ꯂꯩꯔꯦ꯫ ꯒꯣꯔꯖ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯂꯩꯔꯤ? ꯀꯥꯈꯠꯂꯛꯀꯗꯧꯔꯤꯕ ꯄꯣꯠ ꯑꯁꯤꯅ ꯀꯔꯤꯅꯣ? ꯃꯦꯆꯤꯟ ꯒꯟꯁꯤꯡ ꯑꯁꯤꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯗꯧꯔꯤꯕꯁꯤꯅ ꯀꯔꯤꯗꯒꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯆꯃꯝꯅꯍꯜꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯉꯁꯥꯏ ꯖꯦꯁꯄꯔꯅ ꯂꯪꯊꯈꯤꯕ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯗꯤꯚꯥꯏꯁ ꯑꯗꯨ ꯄꯣꯈꯥꯏꯔꯛꯂꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯁꯥꯁꯤꯡꯅ ꯂꯥꯎꯔꯛꯄ ꯃꯥꯟꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯂꯦꯚꯥꯏꯅꯁꯨ ꯈꯪꯂꯦ ꯃꯗꯨꯗꯤ ꯒꯣꯔꯖ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯖꯤꯕ ꯄꯥꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ꯫ ꯃꯈꯣꯏ ꯑꯁꯤꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄ ꯊꯤꯡꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯅ ꯆꯍꯤ ꯑꯃ ꯇꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯂꯥꯎꯔꯛꯂꯤꯕ ꯖꯤꯕꯁꯤꯡ ꯑꯁꯤꯕꯨ ꯍꯣꯂꯣꯃꯦꯟ ꯀꯧꯏ꯫ ꯃꯁꯤ ꯇꯤ.ꯑꯦꯁ. ꯏꯂꯤꯌꯣꯠꯅ ꯏꯔꯝꯕ ꯁꯩꯔꯦꯡ ꯃꯃꯤꯡ ꯑꯃꯅꯤ꯫ ꯖꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯔꯝ ꯇꯧꯏ? ꯀꯔꯤ ꯃꯔꯝꯗꯒꯤ ꯃꯃꯤꯡ ꯑꯁꯤ ꯀꯧꯔꯤꯕꯅꯣ? ꯀꯅꯥ ꯑꯃꯠꯇꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯉꯝꯗꯦ꯫ 1940 ꯂꯣꯏꯔꯛꯄ ꯑꯗꯥꯏꯗ ꯒꯣꯔꯖꯇ ꯂꯩꯔꯝꯕ ꯖꯤꯕ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛ ꯃꯨꯠꯊꯠꯈꯤꯅꯕ ꯃꯤꯑꯣꯏ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯟꯃꯤ 2,900 ꯆꯪꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯈ꯭ꯔꯕ ꯃꯤꯑꯣꯏ 2,900 ꯑꯗꯨ ꯑꯃꯠꯇ ꯍꯜꯂꯛꯈꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯕꯨ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯪꯕ ꯌꯥꯗ꯭ꯔꯕ ꯃꯐꯝ ꯑꯃ ꯑꯣꯏꯗꯨꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯛꯂꯤꯕꯅꯤ꯫ ꯖꯦꯁꯄꯔꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯈꯪꯂꯤꯕꯁꯤ ꯃꯉꯣꯟꯗꯁꯨ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯤꯕꯤꯔꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯅꯣꯔꯣꯛꯀꯤ ꯊꯣꯉꯥꯛꯄ ꯑꯃ ꯑꯣꯏꯅ ꯂꯩꯕꯅꯤ ꯍꯥꯏꯔꯤ꯫ ꯖꯦꯁꯄꯔꯒ ꯂꯦꯚꯥꯏꯒ ꯕꯤꯗꯥꯏ ꯄꯤꯅꯔꯦ꯫ ꯖꯦꯁꯄꯔ ꯃꯍꯥꯛ ꯆꯍꯤ ꯑꯃꯒꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯂꯦꯚꯥꯏꯁꯨ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯌꯧꯔꯛꯄꯅ ꯇꯋꯥꯔ ꯑꯁꯤꯒꯤ ꯇꯣꯞ ꯐ꯭ꯂꯣꯔꯗ ꯄꯣꯊꯥꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯖꯦꯁꯄꯔꯕꯨ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯅ ꯂꯧꯕ ꯂꯥꯛꯑꯝꯃꯤ꯫ ꯖꯦꯁꯄꯔ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯌꯨꯝ ꯍꯜꯂꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯑꯥꯏꯗꯤ ꯑꯁꯤ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯈꯥꯗ ꯊꯥꯗꯈ꯭ꯔꯦ꯫ ꯑꯗꯨꯒ ꯉꯁꯥꯏ ꯂꯦꯚꯥꯏꯗ ꯃꯤꯁꯟ ꯄꯤꯔꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯔꯣꯇꯦꯁꯟ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯂꯦ ꯃꯗꯨꯗꯤ ꯅꯨꯄꯤ ꯑꯁꯤꯅ ꯌꯥꯝꯅ ꯐꯠꯇꯕ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯦ꯫ ꯃꯍꯥꯛꯅ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯊꯥꯗꯣꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯒꯣꯔꯖ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯥꯂꯦꯝꯗ ꯑꯔꯣꯟꯕ ꯃꯐꯝ ꯑꯃ ꯑꯣꯏꯅ ꯊꯝꯕꯅꯤ꯫ ꯒꯣꯔꯖꯀꯤ ꯃꯇꯥꯡꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯈꯪꯗꯅꯕ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯛꯇꯣꯕꯔ ꯊꯥ ꯌꯧꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯦꯚꯥꯏꯅ ꯃꯍꯥꯛꯀꯤ ꯗ꯭ꯌꯨꯇꯤ ꯑꯣꯏꯅ ꯀ꯭ꯂꯣꯀꯔ ꯆꯦꯛ ꯇꯧꯔꯦ, ꯂꯦꯟꯗꯃꯥꯏꯟ ꯕꯣꯝꯕꯅꯆꯤꯡꯕ ꯀꯌꯥꯁꯨ ꯆꯦꯛ ꯇꯧꯔꯦ꯫ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯗꯨꯅ ꯃꯍꯥꯛꯅ ꯔꯦꯗꯤꯑꯣ ꯆꯦꯛꯁꯨ ꯇꯧꯔꯤ꯫ ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯛꯂꯥꯡꯗ ꯂꯥꯏꯔꯤꯛꯇꯒꯤ ꯂꯧꯊꯣꯔꯛꯄ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯏꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯇꯋꯥꯔ ꯑꯁꯤ 1947ꯗ ꯂꯤꯡꯈꯠꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯍꯥꯟꯕ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯦꯞꯇꯦꯟ ꯕ꯭ꯔꯦꯗꯐꯣꯔꯗ ꯁꯣꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯏꯔꯝꯂꯤ ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯣꯏꯔꯛꯄ ꯌꯥꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯗꯨꯅ ꯆꯠꯄ ꯉꯝꯕ ꯃꯤꯑꯣꯏꯇꯅ ꯃꯁꯥꯅ ꯀꯗꯥꯏ ꯐꯥꯎꯕ ꯆꯠꯄ ꯉꯝꯕꯒꯦ ꯍꯥꯏꯕꯁꯤ ꯈꯪꯒꯅꯤ꯫ ꯃꯁꯤ ꯇꯤ.ꯑꯦꯁ. ꯏꯂꯤꯌꯣꯠꯅ ꯏꯔꯝꯕ ꯁꯩꯔꯦꯡꯗꯒꯤ ꯂꯧꯊꯣꯔꯛꯄ ꯋꯥꯍꯩꯁꯤꯡꯅꯤ꯫ ꯒꯣꯔꯖꯇ ꯂꯩꯔꯤꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯖꯤꯕꯁꯤꯡꯒꯤ ꯃꯃꯤꯡ ꯑꯁꯤꯁꯨ ꯍꯣꯂꯣꯃꯦꯟ ꯍꯥꯏꯕ ꯑꯁꯤꯁꯨ ꯀꯦꯞꯇꯦꯟ ꯕ꯭ꯔꯦꯗꯐꯣꯔꯗꯅ ꯊꯣꯜꯂꯝꯕꯅꯤ꯫ ꯂꯦꯚꯥꯏꯅ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯏꯁꯇꯔꯟ ꯁꯥꯏꯗꯇꯒꯤ ꯋꯥꯔꯥꯏ ꯈꯥꯏꯕꯒꯤ ꯃꯈꯣꯟ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯣꯝꯗ ꯀꯅꯥ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯈꯪꯅꯤꯡꯂꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯨꯚꯤ ꯑꯁꯤꯒꯤ
ꯃꯃꯥꯡꯒꯤ ꯁꯔꯨꯛꯇ ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯕ ꯗꯥꯔꯁꯥ ꯑꯁꯤ ꯏꯁꯇꯔꯟ ꯁꯥꯏꯗꯇ ꯍꯧꯖꯤꯛ ꯂꯩꯔꯝꯂꯦ꯫ ꯂꯦꯚꯥꯏꯅ ꯌꯦꯡꯕꯒ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ, ꯅꯣꯡ ꯌꯥꯝꯅ ꯇꯥꯔꯝꯃꯤ꯫ ꯅꯣꯡ ꯀꯟꯅ ꯈꯥꯛꯂꯛꯄꯗꯒꯤ ꯂꯦꯚꯥꯏ ꯑꯁꯤ ꯇꯨꯝꯂꯝꯕꯗꯒꯤ ꯈꯪꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄꯗ ꯒ꯭ꯂꯥꯁ ꯑꯃ ꯅꯤꯠꯈꯥꯏꯔꯨꯕꯗꯒꯤ ꯃꯈꯣꯡꯁꯨ ꯁꯣꯛꯂꯦ꯫ ꯁꯣꯛꯂꯕ ꯃꯈꯣꯡ ꯑꯁꯤꯗ ꯕꯦꯟꯗꯦꯖ ꯅꯞꯁꯤꯜꯂꯦ, ꯑꯗꯨꯒ ꯏꯁꯇꯔꯟ ꯁꯥꯏꯗꯇ ꯌꯦꯡꯂꯨꯕꯗ ꯗꯥꯔꯁꯥꯁꯨ ꯇꯨꯝꯂꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ, ꯃꯇꯣꯝꯇ ꯇꯥꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯩꯕ ꯃꯥꯜꯂꯤ꯫ ꯍꯧꯖꯤꯛ ꯅꯕꯦꯝꯕꯔ ꯊꯥ ꯌꯧꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯗꯥꯔꯁꯥꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯗꯥꯔꯁꯥꯅ ꯏꯁꯩ ꯁꯛꯇꯨꯅ ꯃꯇꯣꯝꯇ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯖꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯗꯥꯔꯁꯥꯅ ꯋꯦꯁꯇꯔꯟ ꯁꯥꯏꯗꯇ ꯌꯦꯡꯂꯨꯕꯗ ꯂꯦꯚꯥꯏꯁꯨ ꯇꯋꯥꯔ ꯑꯁꯤꯒꯤ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯗ ꯐꯝꯗꯨꯅ ꯗꯥꯏꯔꯤꯗ ꯁꯩꯔꯦꯡ ꯃꯇꯦꯛ ꯃꯇꯦꯛ ꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯥꯏꯔꯤꯗ ꯁꯩꯔꯦꯡ ꯃꯇꯦꯛ ꯃꯇꯦꯛ ꯏꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯍꯩꯅꯕꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯉꯁꯤꯗꯤ ꯗꯥꯔꯁꯥꯅ ꯂꯦꯚꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦꯅ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯀꯥꯞꯇꯨꯅ ꯂꯦꯚꯥꯏꯕꯨ ꯃꯉꯣꯟꯗ ꯕꯥꯏꯅꯣꯀꯨꯂꯔꯁ ꯑꯃꯗ ꯌꯦꯡꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯍꯪꯂꯤ꯫ ꯑꯗꯨꯕꯨ ꯂꯦꯚꯥꯏꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ, ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯗꯦ ꯍꯥꯏꯔꯤ꯫ ꯗꯥꯔꯁꯥꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯗꯥꯔꯁꯥ ꯀꯧꯏ, ꯅꯨꯃꯤꯠ ꯑꯁꯤ ꯃꯍꯥꯛꯀꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯅꯤ, ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯊꯕꯛꯁꯤꯡ ꯇꯧꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯂꯦꯚꯥꯏꯅꯁꯨ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯂꯦꯚꯥꯏ ꯀꯦꯟ ꯀꯧꯏꯅ ꯎꯍꯜꯂꯦ꯫ ꯗꯥꯔꯁꯥꯅ ꯉꯁꯤꯗꯤ ꯃ꯭ꯌꯨꯖꯤꯛ ꯊꯥꯒꯠꯇꯨꯅ ꯌꯥꯝꯅ ꯂꯥꯡꯂꯝꯃꯤ꯫ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯦꯚꯥꯏꯗꯁꯨ ꯖꯒꯣꯏ ꯁꯥꯔꯛꯑꯣ ꯍꯥꯏꯔꯤ꯫ ꯂꯦꯚꯥꯏꯅ ꯖꯒꯣꯏ ꯁꯥꯕꯗꯤ ꯍꯩꯇꯦ, ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯈꯨꯠꯇꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯍꯥꯏꯔꯤ꯫ ꯗꯥꯔꯁꯥꯅ ꯂꯦꯚꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯎꯠꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯌꯨ ꯂꯤꯛꯂꯤ ꯑꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯄꯛꯑꯣ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯂꯦꯚꯥꯏꯅ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯗꯥꯔꯁꯥꯅ ꯂꯦꯚꯥꯏꯒꯤ ꯊꯝꯂꯤꯕ ꯋꯥꯏꯜ ꯂꯤꯛꯂꯤ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯦꯚꯥꯏꯅꯁꯨ ꯗꯥꯔꯁꯥꯅ ꯊꯝꯂꯤꯕ ꯌꯨ ꯂꯤꯛꯂꯤ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨ ꯎꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯗꯥꯔꯁꯥꯅ ꯂꯦꯚꯥꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯋꯥꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯦꯡꯕ ꯎꯔꯝꯃꯤ꯫ ꯗꯥꯔꯁꯥꯅ ꯂꯦꯚꯥꯏꯗ ꯃꯈꯥꯗ ꯌꯦꯡꯊꯅꯕ ꯁꯥꯏꯟ ꯇꯧꯔꯤ꯫ ꯂꯦꯚꯥꯏꯅꯁꯨ ꯃꯊꯛꯇꯒꯤ ꯌꯦꯡꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯋꯥꯜ ꯑꯁꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯖꯤꯕ ꯀꯌꯥ ꯑꯃ ꯃꯊꯛꯇ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯁꯤꯅꯤ ꯍꯣꯂꯣꯃꯦꯟ ꯍꯥꯏꯔꯤꯕꯁꯤ꯫ ꯂꯦꯚꯥꯏꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯦꯡꯕ ꯎꯕꯗꯒꯤ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩꯗ ꯌꯥꯎꯔꯤꯕ ꯁ꯭ꯀꯣꯞ ꯑꯗꯨ ꯊꯥꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯍꯣꯂꯣꯃꯦꯟ ꯑꯃ ꯎꯔꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗꯦ꯫ ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯑꯣꯏ, ꯁꯥ ꯑꯣꯏ ꯇꯧꯏ, ꯄꯥꯟꯕꯤꯁꯨ ꯃꯥꯜꯂꯤ꯫ ꯂꯦꯚꯥꯏꯅ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯀꯥꯞꯊꯕ ꯍꯧꯈ꯭ꯔꯦ꯫ ꯍꯣꯂꯣꯃꯦꯟ ꯑꯃꯅ ꯌꯥꯟꯗꯨꯅ ꯊꯝꯂꯤꯕ ꯃꯥꯏꯟ ꯑꯗꯨꯗ ꯊꯦꯡꯂꯨꯕꯗꯒꯤ ꯁꯥꯊꯤꯅ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯋꯥꯜꯗ ꯈꯥꯔꯤꯕ ꯐꯦꯟꯁꯤꯡ ꯑꯁꯤꯁꯨ ꯀꯥꯏꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯍꯣꯂꯣꯃꯦꯟ ꯀꯌా ꯑꯃ ꯃꯍꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯗꯥꯔꯁꯥꯅꯁꯨ ꯃꯍꯥꯛꯀꯤ ꯇꯋꯥꯔꯗ ꯂꯩꯔꯤꯕ ꯍꯦꯚꯤ ꯃꯦꯆꯤꯟ ꯒꯟ ꯑꯁꯤ ꯑꯣꯟ ꯇꯧꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯋꯦꯁꯇꯔꯟ ꯋꯥꯜꯗ ꯀꯥꯔꯛꯂꯤꯕ ꯍꯣꯂꯣꯃꯦꯟꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯗꯥꯔꯁꯥꯅ ꯃꯍꯥꯛꯀꯤ ꯇꯋꯥꯔꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯞꯅ ꯇꯞꯅ ꯀꯥꯈꯠꯂꯛꯄꯒꯤ ꯃꯈꯣꯟ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯗꯥꯔꯁꯥꯅ ꯇꯞꯅ ꯇꯞꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯁꯛꯐꯝ ꯑꯣꯏꯔꯕ ꯍꯣꯂꯣꯃꯦꯟ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯃꯍꯥꯛꯅ ꯍꯣꯂꯣꯃꯦꯟ ꯑꯁꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯃꯈꯥꯗ ꯀꯥꯎꯊꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯇꯋꯥꯔꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯍꯣꯂꯣꯃꯦꯟ ꯀꯌా ꯑꯃ ꯀꯥꯔꯛꯂꯝꯂꯦ꯫ ꯀꯥꯔꯛꯂꯤꯕ ꯍꯣꯂꯣꯃꯦꯟꯁꯤꯡ ꯑꯁꯤꯕꯨ ꯂꯦꯚꯥꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯄ ꯂꯦꯞꯇꯦ꯫ ꯍꯣꯂꯣꯃꯦꯟ ꯑꯃ ꯇꯥꯈꯤꯗꯨꯅ ꯃꯥꯏꯟ ꯕꯣꯝ ꯑꯃꯗ ꯊꯦꯡꯖꯤꯜꯂꯨꯕꯗꯒꯤ ꯁꯥꯊꯤꯅ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯟꯗꯨꯅ ꯗꯥꯔꯁꯥ ꯍꯧꯖꯤꯛ ꯂꯩꯃꯥꯏꯗ ꯁꯣꯛꯇꯨꯅ ꯇꯥꯈ꯭ꯔꯦ꯫ ꯗꯥꯔꯁꯥ ꯑꯁꯤ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯗꯧꯔꯦ ꯈꯟꯕꯗ ꯂꯦꯚꯥꯏꯅ ꯃꯍꯥꯛꯀꯤ ꯃꯦꯆꯤꯟ ꯒꯟ ꯑꯗꯨ ꯑꯣꯟ ꯇꯧꯗꯨꯅ ꯗꯥꯔꯁꯥꯒꯤ ꯇꯋꯥꯔꯗ ꯀꯥꯈꯠꯂꯛꯂꯤꯕ ꯍꯣꯂꯣꯃꯦꯟꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯇꯋꯥꯔꯗ ꯀꯥꯔꯛꯂꯤꯕ ꯍꯣꯂꯣꯃꯦꯟꯁꯤꯡ ꯑꯁꯤꯗꯁꯨ ꯀꯥꯞꯄ ꯂꯦꯞꯇꯦ, ꯑꯗꯨꯒ ꯗꯥꯔꯁꯥꯒꯤ ꯇꯋꯥꯔꯗ ꯀꯥꯔꯤꯕ ꯍꯣꯂꯣꯃꯦꯟꯁꯤꯡ ꯑꯗꯨꯕꯨꯁꯨ ꯀꯥꯞꯄ ꯂꯦꯞꯇꯦ꯫ ꯗꯥꯔꯁꯥꯅ ꯍꯧꯖꯤꯛ ꯆꯩꯅꯥ ꯈꯥꯡꯕꯒ ꯂꯣꯏꯅꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯟꯕ ꯂꯩꯇꯅ ꯃꯦꯆꯤꯟ ꯒꯟ ꯑꯗꯨ ꯀꯥꯞꯇꯨꯅ ꯂꯦꯚꯥꯏꯒꯤ ꯇꯋꯥꯔꯗ ꯀꯥꯔꯛꯂꯤꯕ ꯍꯣꯂꯣꯃꯦꯟꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯤ꯫ ꯌꯥꯟꯗꯨꯅ ꯊꯝꯂꯤꯕ ꯃꯥꯏꯟ ꯀꯌꯥ ꯑꯃꯁꯨ ꯄꯣꯈꯥꯏꯔꯤ꯫ ꯅꯣꯔꯊ ꯁꯥꯎꯊꯇ ꯂꯩꯔꯤꯕ ꯃꯤꯅꯤ ꯃꯦꯆꯤꯟ ꯒꯟꯁꯤꯡ ꯑꯁꯤꯅꯁꯨ ꯍꯣꯂꯣꯃꯦꯟꯁꯤꯡ ꯀꯥꯔꯛꯄ ꯗꯤꯇꯦꯛ ꯇꯧꯕꯗꯒꯤ ꯃꯦꯆꯤꯟ ꯑꯁꯤ ꯑꯣꯟ ꯇꯧꯔꯛꯇꯨꯅ ꯀꯥꯔꯛꯂꯤꯕ ꯍꯣꯂꯣꯃꯦꯟꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯎꯠꯂꯤꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯁꯤꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ, ꯌꯦꯡꯕꯗ ꯃꯤꯠ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯃꯊꯛꯇ ꯀꯥꯔꯛꯈꯤꯕ ꯍꯣꯂꯣꯃꯦꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯦ꯫ ꯗꯥꯔꯁꯥꯅ ꯂꯦꯚꯥꯏꯗ ꯉꯁꯤꯒꯤ ꯑꯩꯒꯤ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯑꯁꯤꯅ ꯕꯦꯁ ꯑꯣꯏꯔꯦ ꯍꯥꯏꯔꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯉꯔꯥꯡ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯈ꯭ꯔꯕ ꯐꯦꯟꯁꯤꯡ, ꯃꯥꯏꯟꯁꯤꯡ ꯂꯦꯚꯥꯏꯅ ꯁꯦꯝꯖꯤꯜꯂꯤ꯫ ꯗꯥꯔꯁꯥꯅ ꯃꯍꯥꯛꯀꯤ ꯁ꯭ꯅꯥꯏꯄꯔ ꯔꯥꯏꯐꯜ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯂꯦꯚꯥꯏꯕꯨ ꯌꯦꯡꯁꯤꯜꯂꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯌꯥꯝꯅ ꯉꯛꯄ ꯃꯑꯣꯡꯗ ꯗ꯭ꯔꯣꯟ ꯑꯃ ꯒꯣꯔꯖꯇꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯁꯤ ꯀꯅꯥꯅ ꯊꯥꯔꯛꯂꯤꯕꯅꯣ, ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯂꯥꯛꯏꯕꯅꯣ ꯈꯪꯗꯦ꯫ ꯍꯧꯖꯤꯛ ꯗꯤꯁꯦꯝꯕꯔ ꯊꯥ ꯌꯧꯔꯦ꯫ ꯉꯁꯤ ꯑꯁꯤ ꯈ꯭ꯔꯤꯁꯃꯥꯁ ꯅꯨꯃꯤꯠꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯦꯚꯥꯏꯅ ꯕꯜꯕ ꯑꯃꯁꯨꯡ ꯋꯥꯌꯔ ꯈꯔ ꯁꯤꯖꯤꯟꯅꯗꯨꯅ ꯗꯥꯔꯁꯥꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯎꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯗꯥꯔꯁꯥ ꯑꯁꯤ ꯍꯧꯖꯤꯛ ꯃꯇꯣꯝꯇ ꯂꯩꯕꯒꯤ ꯑꯋꯥꯕ ꯈꯔ ꯎꯕ ꯐꯪꯏ꯫ ꯃꯍꯥꯛꯅ ꯄꯤꯌꯥꯅꯣ ꯈꯣꯡꯂꯝꯂꯒ ꯍꯧꯒꯠꯂꯛꯄꯗ ꯂꯦꯚꯥꯏꯅ ꯁꯦꯝꯂꯝꯕ ꯁꯔꯄ꯭ꯔꯥꯏꯖ ꯑꯗꯨ ꯎꯔꯦ꯫ ꯂꯦꯚꯥꯏꯅ
ꯌꯥꯝꯅ ꯐꯖꯔꯕ ꯈ꯭ꯔꯤꯁꯃꯥꯁ ꯇ꯭ꯔꯤ ꯑꯃ ꯁꯦꯝꯂꯝꯃꯤ ꯑꯗꯨꯒ ꯃꯦꯔꯤ ꯈ꯭ꯔꯤꯁꯃꯥꯁ ꯗꯥꯔꯁꯥ ꯍꯥꯏꯗꯨꯅ ꯏꯗꯨꯅ ꯊꯝꯂꯝꯂꯦ꯫ ꯃꯁꯤ ꯎꯕꯗ ꯗꯥꯔꯁꯥꯅ ꯑꯋꯥꯕ ꯈꯔ ꯀꯣꯛꯇꯨꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯦꯚꯥꯏ ꯑꯃꯁꯨꯡ ꯗꯥꯔꯁꯥꯅ ꯃꯇꯣꯝꯇ ꯂꯩꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯀꯣꯛꯅꯕꯒꯤꯗꯃꯛ ꯄꯨꯟꯗꯨꯅ ꯍꯔꯥꯎꯅ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯃꯤꯟꯅꯔꯝꯃꯤ꯫ ꯄꯨꯟꯅ ꯁꯥꯕ ꯃꯕꯥꯅꯤꯒꯤ ꯃꯨꯔꯇꯤ ꯑꯃꯃꯝ ꯁꯦꯝꯗꯨꯅ ꯂꯩꯃꯤꯟꯅꯕꯒꯤ ꯃꯑꯣꯡꯁꯨ ꯎꯔꯤ꯫ ꯑꯌꯨꯛꯇ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯄꯗꯁꯨ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯅꯗꯨꯅ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯕꯥꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯒꯤ ꯃꯕꯥꯅꯤꯒꯤ ꯊꯃꯣꯏꯗ ꯑꯃꯅ ꯑꯃꯕꯨ ꯄꯥꯝꯅꯔꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯕ ꯉꯝꯃꯤ꯫ ꯁꯥꯇ꯭ꯔꯪꯁꯨ ꯇꯣꯉꯥꯟ ꯂꯥꯞꯅ ꯂꯩꯅꯗꯨꯅ ꯕꯥꯏꯅꯣꯀꯨꯂꯔꯗ ꯌꯦꯡꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯣꯜꯂꯤꯛ ꯀꯣꯟꯇꯥꯏ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯗ꯭ꯔꯝ ꯁꯥꯗꯨꯅ ꯗ꯭ꯔꯝ ꯊꯤꯟꯕꯒꯨꯝ ꯇꯣꯉꯥꯟ ꯂꯩꯅꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥ ꯌꯧꯔꯦ꯫ ꯂꯦꯚꯥꯏꯅ ꯇꯨꯝꯂꯝꯕꯗꯒꯤ ꯍꯦꯛ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯄꯗꯨ ꯉꯁꯤꯁꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯗꯥꯔꯁꯥꯗ ꯌꯦꯡꯗꯨꯅ ꯑꯋꯥꯕꯒꯤ ꯁꯛꯇꯝ ꯎꯠꯂꯤ꯫ ꯗꯥꯔꯁꯥꯅꯁꯨ ꯂꯦꯚꯥꯏꯕꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯗꯥꯔꯁꯥ ꯑꯁꯤ ꯄꯦꯇ꯭ꯔꯣꯂꯤꯡ ꯊꯣꯔꯛꯇ꯭ꯔꯦ꯫ ꯃꯍꯥꯛ ꯉꯁꯤꯗꯤ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯉꯁꯤ ꯑꯁꯤ ꯚꯦꯂꯦꯟꯇꯥꯏꯟ ꯅꯨꯃꯤꯠꯅꯤ꯫ ꯉꯁꯥꯏ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯗꯥꯔꯁꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯦꯚꯥꯏꯗ "ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯦ꯫ ꯅꯪꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯒꯅꯤ" ꯍꯥꯏꯔꯤ꯫ ꯗꯥꯔꯁꯥꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯁꯤ ꯎꯔꯒ ꯂꯦꯚꯥꯏ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯀꯔꯤ ꯎꯄꯥꯏ ꯇꯧꯔꯒ ꯗꯥꯔꯁꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯀꯦꯞꯇꯦꯟ ꯕ꯭ꯔꯦꯗꯁꯣꯅ ꯐꯛꯂꯥꯡꯗ ꯏꯗꯨꯅ ꯊꯝꯂꯝꯕ ꯋꯥꯍꯩ "ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯣꯏꯔꯛꯄ ꯌꯥꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯗꯨꯅ ꯆꯠꯄ ꯉꯝꯕ ꯃꯤꯑꯣꯏꯇꯅ ꯃꯁꯥꯅ ꯀꯗꯥꯏ ꯐꯥꯎꯕ ꯆꯠꯄ ꯉꯝꯕꯒꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯒꯅꯤ" ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯍꯥꯛꯅ ꯆꯞ ꯆꯥꯅ ꯗꯥꯔꯁꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ ꯈꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯔꯣꯀꯦꯠ ꯂꯟꯆꯔ ꯑꯃ ꯁꯤꯗꯣꯛꯇꯨꯅ ꯄꯣꯈꯥꯏꯒꯗꯕ ꯁꯔꯨꯛꯇꯨ ꯂꯧꯊꯣꯛꯂꯒ ꯄꯥꯏꯕꯇꯃꯛ ꯌꯥꯒꯗꯕ ꯃꯑꯣꯡ ꯑꯃꯗ ꯁꯦꯝꯗꯣꯛꯂꯦ꯫ ꯑꯗꯨꯒ ꯊꯧꯔꯤ ꯑꯃ ꯁꯝꯗꯨꯅ ꯏꯁꯇꯔꯟ ꯇꯋꯥꯔ ꯍꯥꯏꯕꯗꯤ ꯗꯥꯔꯁꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯥꯞꯂꯛꯂꯦ꯫ ꯗꯥꯔꯁꯥꯅꯁꯨ ꯂꯦꯚꯥꯏ ꯑꯁꯤ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯂꯦꯚꯥꯏꯅ ꯀꯥꯞꯂꯛꯈꯤꯕ ꯔꯣꯀꯦꯠ ꯑꯗꯨꯅ ꯄꯨꯔꯛꯈꯤꯕ ꯊꯧꯔꯤ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯎ ꯄꯥꯟꯕꯤ ꯑꯃꯗ ꯆꯦꯠꯅ ꯀꯤꯁꯤꯟꯕꯤꯔꯝꯃꯤ꯫ ꯂꯦꯚꯥꯏꯅ ꯗꯥꯔꯁꯥꯗ "ꯉꯁꯤꯗꯤ ꯃꯍꯥꯛ ꯂꯥꯛꯂꯒꯅꯤ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯤ ꯗꯥꯔꯁꯥꯒꯤꯗ ꯆꯥꯃꯤꯟꯅꯕ ꯌꯥꯕ꯭ꯔꯥ" ꯍꯪꯂꯤ꯫ ꯂꯦꯚꯥꯏ ꯍꯧꯖꯤꯛ ꯃꯀꯣꯏ ꯀꯛꯊꯠꯂꯦ, ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯜꯂꯦ, ꯃꯍꯥꯛꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯦ, ꯑꯗꯨꯒ ꯂꯩ ꯈꯔꯁꯨ ꯍꯦꯛꯇꯨꯅ ꯊꯧꯔꯤ ꯑꯁꯤꯗ ꯌꯥꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯧꯔꯤ ꯑꯁꯤꯒꯤ ꯃꯌꯥꯏ ꯌꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯊꯧꯔꯤ ꯑꯁꯤꯗ ꯆꯤꯡꯗꯨꯅ ꯆꯠꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯏꯁꯇꯔꯟ ꯁꯥꯏꯗꯇ ꯌꯧꯔꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯂꯦꯚꯥꯏ ꯑꯃꯁꯨꯡ ꯗꯥꯔꯁꯥ ꯊꯦꯡꯅꯔꯦ꯫ ꯃꯕꯥꯅꯤ ꯎꯅꯕ ꯐꯪꯕꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯗꯥꯔꯁꯥꯅ "ꯔꯦꯕꯤꯠ ꯄꯥꯏ ꯁꯦꯝꯃꯤ" ꯍꯥꯏꯔꯤ꯫ ꯔꯦꯕꯤꯠ ꯄꯥꯏ ꯍꯥꯏꯕꯁꯤ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯑꯃꯅꯤ꯫ ꯂꯦꯚꯥꯏꯅ ꯉꯁꯥꯏ ꯄꯨꯔꯛꯈꯤꯕ ꯂꯩ ꯑꯗꯨ ꯗꯥꯔꯁꯥꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯗꯥꯔꯁꯥꯒꯤ ꯃꯤꯠ ꯑꯁꯦ ꯃꯍꯥꯛꯅ ꯑꯁꯪꯕ ꯃꯆꯨ ꯌꯥꯝꯅ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯪꯉꯦ ꯍꯥꯏꯔꯤ꯫ ꯗꯥꯔꯁꯥꯅ ꯂꯦꯚꯥꯏꯕꯨ ꯃꯅꯝ ꯁꯥꯊꯤꯅ ꯅꯝꯊꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯍꯨꯃꯥꯡ ꯌꯥꯝꯅ ꯊꯣꯛꯈꯤꯕꯅꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯏꯔꯨꯖꯊꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯂꯦꯚꯥꯏ ꯏꯔꯨꯖꯔꯝꯃꯤ꯫ ꯗꯥꯔꯁꯥꯅ ꯃꯍꯥꯛꯀꯤ ꯗ꯭ꯔꯦꯁ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯂꯦꯚꯥꯏꯕꯨ ꯁꯅꯥꯒꯦ ꯃꯇꯥꯒꯨꯝ ꯗ꯭ꯔꯦꯁ ꯑꯗꯨ ꯈꯔ ꯂꯥꯞꯅ ꯊꯝꯂꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯦꯚꯥꯏ ꯑꯃꯁꯨꯡ ꯗꯥꯔꯁꯥ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯦꯚꯥꯏꯅ "ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯨꯀ꯭ꯔꯦꯟ, ꯁꯥꯏꯕꯦꯔꯤꯌꯥ ꯅꯠꯇ꯭ꯔꯒ ꯁ꯭ꯀꯥꯗꯤꯌꯥꯟꯒꯤ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯑꯣꯏꯔꯝꯕ ꯌꯥꯏ" ꯍꯥꯏꯔꯤ꯫ "ꯑꯦꯔꯣꯄ꯭ꯂꯦꯟꯗ ꯄꯪꯊꯍꯟꯗꯨꯅ ꯄꯨꯔꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯁꯤ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯃꯐꯝ ꯑꯣꯏꯒꯅꯤ" ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯅꯥꯀꯦꯟꯊꯥ ꯑꯁꯤ ꯂꯦꯚꯥꯏꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯅꯥꯀꯦꯟꯊꯥ ꯑꯣꯏꯔꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏ ꯑꯁꯤ ꯅꯣꯔꯗꯔꯟ ꯍꯦꯃꯤꯁꯐꯤꯌꯔꯗ ꯂꯩ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯂꯦ ꯍꯥꯏꯔꯤ꯫ ꯗꯥꯔꯁꯥꯅ ꯂꯦꯚꯥꯏꯗ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯞꯅ ꯃꯤ ꯍꯥꯠꯈꯤꯕꯒꯤ ꯗꯤꯁꯇꯦꯟꯁ ꯑꯗꯨ ꯀꯌꯥꯅꯣ ꯍꯪꯂꯤ꯫ ꯂꯦꯚꯥꯏꯅ 3.2 ꯀꯤꯂꯣꯃꯤꯇꯔꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤ ꯍꯥꯏꯔꯛꯄꯗ ꯗꯥꯔꯁꯥꯅ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯂꯥꯞꯅ ꯃꯤ ꯍꯥꯠꯈꯤꯕꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ 5ꯁꯨꯕ ꯔꯦꯡꯛ ꯐꯥꯎꯕ ꯆꯟꯈꯤ ꯍꯥꯏꯔꯤ꯫ ꯗꯥꯔꯁꯥꯅ ꯌꯥꯃꯦꯟꯗ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯁ꯭ꯅꯥꯏꯄꯔ ꯁꯣꯠ ꯑꯃ ꯇꯧꯗꯨꯅ ꯃꯤ ꯍꯥꯠꯈꯤꯕꯗꯨ ꯂꯦꯚꯥꯏꯔ ꯍꯪꯂꯤ꯫ ꯂꯦꯚꯥꯏꯅ "ꯑꯗꯨꯝꯗꯤ ꯃꯍꯥꯛ ꯇꯧꯈꯤꯗꯦ" ꯍꯥꯏꯔꯤ꯫ ꯗꯥꯔꯁꯥꯅ "ꯅꯨꯃꯤꯠ ꯑꯗꯨ ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯀꯟꯅ 40 ꯌꯨꯅꯤꯠꯇ ꯁꯤꯠꯂꯤ" ꯍꯥꯏꯔꯤ꯫ ꯏꯁꯇꯒꯤ ꯋꯦꯁꯇ ꯀꯥꯞꯂꯛꯇꯨꯅ ꯏꯝꯄꯣꯁꯤꯕꯜ ꯑꯣꯏꯕ ꯁ꯭ꯅꯥꯏꯄꯔ ꯁꯣꯠ ꯑꯗꯨ ꯃꯥꯏ ꯄꯥꯛꯈꯤꯕ ꯑꯗꯨ ꯂꯦꯚꯥꯏ ꯅꯠꯇ꯭ꯔꯕꯅꯤꯅ ꯀꯥꯞꯂꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯍꯥꯛꯅ ꯇꯁꯦꯡꯅ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯔꯤ꯫ ꯂꯦꯚꯥꯏꯅ "ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯡꯇꯤꯒꯤ ꯋꯥꯈꯜ ꯑꯃꯗ ꯈꯟꯗꯨꯅ ꯂꯩꯔꯦ" ꯍꯥꯏꯔꯤ꯫ "ꯃꯐꯝ ꯑꯁꯤꯒꯤ ꯑꯔꯣꯟꯕ ꯀꯔꯤꯅꯣ? ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤ ꯂꯣꯠꯂꯒ ꯊꯝꯂꯤꯕꯅꯣ? ꯍꯣꯂꯣꯃꯦꯟꯁꯤꯡ ꯑꯁꯤꯅ ꯀꯔꯤꯅꯣ? ꯀꯗꯥꯏꯗꯒꯤ ꯑꯣꯏꯔꯛꯂꯤꯕꯅꯣ?" ꯑꯁꯤꯅꯆꯤꯡꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯁꯤꯅ ꯆꯃꯝꯅꯍꯜꯂꯦ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯥꯔꯁꯥꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯦ ꯍꯥꯟꯅ KGB ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯤ꯫ KGB ꯍꯥꯏꯕꯁꯤ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯒꯤ ꯑꯥꯔꯃꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯈꯜ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯉꯣꯟꯗ "ꯑꯆꯨꯝꯕ ꯍꯥꯏꯕꯁꯦ ꯈꯪꯉꯨꯅꯨ. ꯑꯆꯨꯝꯕ ꯈꯪꯂꯕꯗꯤ ꯊꯃꯣꯏꯗ ꯑꯋꯥꯕ ꯍꯦꯟꯅ ꯄꯤ ꯑꯗꯨꯒ ꯋꯥꯈꯜꯕꯨꯁꯨ ꯉꯥꯎꯍꯜꯂꯤ" ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤ꯫ ꯂꯦꯚꯥꯏꯅ "ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯅ ꯃꯤ ꯍꯥꯠꯂꯨꯕ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯪꯂꯥꯛꯅꯗꯨꯅ ꯂꯥꯛꯂꯤ" ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯗꯥꯔꯁꯥ ꯈꯛꯇꯗ ꯍꯥꯏꯗꯣꯛꯄꯅꯤ꯫ ꯂꯦꯚꯥꯏꯅ ꯁ꯭ꯅꯥꯏꯄꯔ
ꯇꯥꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯂꯤꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯇꯝꯂꯛꯄ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯁꯥ ꯇꯥꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯌꯥꯎꯔꯛꯂꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯥꯅꯁꯨ ꯃꯍꯥꯛꯄꯨ ꯐꯖꯅ ꯁ꯭ꯅꯥꯏꯄꯔ ꯀꯥꯞꯄ ꯇꯥꯛꯄꯤꯔꯛꯏ ꯍꯥꯏꯔꯤ꯫ ꯆꯞ ꯆꯥꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯉꯝꯕꯒꯤ ꯀꯂꯥ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯖꯩ, ꯃꯔꯝ ꯑꯁꯤꯗꯒꯤ ꯁ꯭ꯅꯥꯏꯄꯔ ꯀꯥꯞꯄꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯗꯥꯔꯁꯥ ꯑꯃꯗꯤ ꯂꯦꯚꯥꯏ ꯑꯁꯤ ꯏꯁꯩ ꯊꯥꯗꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯄꯨꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯕꯥꯅꯤ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯥꯔꯁꯥꯅ ꯂꯦꯚꯥꯏꯗ ꯃꯍꯥꯛꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯇꯝꯗ ꯀꯔꯤ ꯇꯧꯕꯒꯦ ꯍꯪꯂꯤ꯫ ꯂꯦꯚꯥꯏꯅ ꯁꯩꯔꯦꯡ ꯏ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯁꯩꯔꯦꯡꯒꯤ ꯀ꯭ꯂꯥꯁ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ, ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯁꯩꯔꯦꯡ ꯃꯇꯦꯛ ꯃꯇꯦꯛꯁꯨ ꯏ ꯍꯥꯏꯔꯤ꯫ ꯂꯦꯚꯥꯏꯅ ꯗꯥꯔꯁꯥꯒꯤ ꯁꯩꯔꯦꯡ ꯑꯃꯁꯨ ꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯁꯩꯔꯦꯡ ꯑꯗꯨ ꯍꯥꯏꯗꯣꯛꯂꯣ ꯍꯥꯏꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯗꯥꯔꯁꯥꯅ ꯇꯛꯃꯟꯕꯗꯒꯤ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯐꯥꯎꯕꯗꯤ ꯍꯥꯏꯗꯣꯛꯂꯝꯃꯤ, ꯃꯗꯨꯗꯤ "ꯁꯤ ꯀꯣꯂꯥꯞꯁ ꯗ ꯅꯥꯏꯠ"꯫ ꯅꯣꯡ ꯉꯥꯜꯂꯦ꯫ ꯂꯦꯚꯥꯏ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯋꯦꯁꯇꯔꯟ ꯇꯋꯥꯔꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯇꯋꯥꯔꯅ ꯂꯩꯔꯤꯕ ꯁꯥꯏꯠ ꯑꯁꯤꯗ ꯍꯣꯂꯣꯃꯦꯟꯁꯤꯡ ꯑꯁꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯀꯥꯈꯠꯂꯛꯂꯦ꯫ ꯃꯈꯣꯏꯅ ꯀꯥꯈꯠꯂꯛꯄꯗ ꯌꯥꯟꯗꯨꯅ ꯊꯝꯂꯤꯕ ꯃꯥꯏꯟꯁꯤꯡ ꯊꯦꯡꯂꯨꯕꯗꯒꯤ ꯄꯣꯈꯥꯏꯔꯛꯄ ꯍꯧꯔꯛꯏ꯫ ꯃꯥꯏꯟꯁꯤꯡ ꯑꯁꯤ ꯄꯣꯈꯥꯏꯔꯛꯄꯒꯤ ꯃꯆꯦꯠ ꯑꯃꯅ ꯂꯦꯚꯥꯏꯒꯤ ꯊꯧꯔꯤ ꯑꯁꯤ ꯊꯦꯡꯉꯨꯕꯗꯒꯤ ꯊꯧꯔꯤ ꯑꯁꯤ ꯇꯠꯇꯨꯅ ꯃꯍꯥꯛ ꯒꯣꯔꯖ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯗꯥꯔꯁꯥꯅ ꯂꯦꯚꯥꯏ ꯇꯥꯈꯤꯕ ꯎꯕꯁꯤꯗ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯣꯡꯂꯩ ꯊꯨꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯦꯝ ꯁꯥꯗꯨꯅ ꯃꯍꯥꯛꯁꯨ ꯒꯣꯔꯖꯇ ꯆꯣꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤ ꯂꯩꯆꯤꯟ ꯌꯥꯝ ꯊꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯎꯔꯝꯗ꯭ꯔꯦ꯫ ꯗꯥꯔꯁꯥꯅ ꯑꯁꯨꯝ ꯄꯥꯏꯊꯔꯛꯄꯅ ꯏꯁꯤꯡꯗ ꯂꯦꯟꯗꯤꯡ ꯇꯧꯁꯤꯜꯂꯦ꯫ ꯏꯁꯤꯡꯒꯤ ꯏꯆꯦꯟ ꯑꯁꯤ ꯀꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯋꯥꯕ ꯀꯟꯅ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯥꯎꯇꯣ ꯑꯦꯁꯦꯟꯗꯔ ꯑꯁꯤꯁꯨ ꯇꯥꯍꯧꯔꯦ꯫ ꯑꯥꯎꯇꯣ ꯑꯦꯁꯦꯟꯗꯔ ꯍꯥꯏꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯅ ꯊꯧꯔꯤꯕꯨ ꯁꯝꯗꯨꯅ ꯕꯦꯇꯔꯤꯒꯤ ꯄꯋꯥꯔꯅ ꯊꯧꯔꯤꯕꯨ ꯃꯊꯛꯇ ꯆꯤꯡꯈꯠꯄ ꯉꯝꯕ ꯈꯨꯠꯂꯥꯏ ꯑꯃꯅꯤ꯫ ꯂꯦꯚꯥꯏ ꯑꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯎ ꯑꯃꯗ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯛꯂꯤꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯎꯔꯤꯕ ꯎ ꯄꯥꯟꯕꯤ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯥ ꯃꯈꯜ ꯑꯃ ꯊꯣꯔꯛꯂꯤ꯫ ꯎ ꯄꯥꯟꯕꯤ ꯑꯇꯩꯁꯨ ꯂꯦꯚꯥꯏ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯁꯥ ꯑꯁꯤꯅ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯇꯥꯕꯗ ꯂꯦꯚꯥꯏ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ꯫ ꯁꯥ ꯑꯁꯤ ꯎꯕꯗ ꯃꯍꯥꯛ ꯑꯉꯛꯄ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯂꯧꯊꯣꯛꯇꯨꯅ ꯁꯥ ꯑꯁꯤꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯃꯈꯣꯟ ꯇꯥꯕꯗ ꯗꯥꯔꯁꯥꯅꯁꯨ ꯍꯧꯖꯤꯛ ꯂꯦꯚꯥꯏ ꯑꯁꯤ ꯑꯋꯥꯐꯝꯗ ꯇꯥꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯨꯅ ꯂꯦꯚꯥꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯦꯚꯥꯏ ꯑꯁꯤ ꯎ ꯃꯊꯛꯇꯒꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯎ ꯄꯥꯟꯕꯤ ꯑꯁꯤꯒꯤ ꯃꯔꯥꯗ ꯐꯨꯖꯤꯟꯕꯗꯒꯤ ꯀꯥꯏꯗꯨꯅ ꯇꯥꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯀꯥꯏꯔꯤꯕ ꯎ ꯃꯆꯦꯠ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯀꯟꯅ ꯐꯥꯖꯤꯟꯗꯨꯅ ꯂꯦꯡꯕ ꯌꯥꯍꯟꯗ꯭ꯔꯦ꯫ ꯉꯛꯂꯤꯕꯗꯤ ꯀꯥꯏꯗꯨꯅ ꯂꯩꯔꯤꯕ ꯎ ꯄꯥꯟꯕꯤ ꯑꯁꯤꯒꯤ ꯃꯁꯥꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯆꯤꯟ ꯇꯨꯝꯕ ꯃꯌꯥ ꯀꯌా ꯑꯃ ꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯆꯥꯒꯗꯧꯕꯒꯤ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯂꯦꯚꯥꯏ ꯑꯁꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯌꯥꯝ ꯑꯁꯤꯅ ꯆꯥꯒꯗꯧꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝꯗ ꯗꯥꯔꯁꯥꯅ ꯂꯥꯛꯇꯨꯅ ꯃꯌꯥꯝ ꯑꯁꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯂꯦꯚꯥꯏꯕꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯗꯥꯔꯁꯥꯅ ꯂꯥꯛꯄ ꯎꯖꯕ ꯑꯁꯤꯗ ꯂꯦꯚꯥꯏꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯃꯍꯥꯛ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯂꯦꯚꯥꯏ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯋꯥꯏ ꯁꯣꯏꯗꯅ ꯊꯥꯔꯝꯂꯒꯗꯕꯅꯤ꯫ ꯑꯥꯎꯇꯣ ꯑꯦꯁꯦꯟꯗꯔ ꯑꯁꯤ ꯇꯥꯍꯧꯔꯕꯅꯤ꯫ ꯃꯁꯤ ꯗꯥꯔꯁꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯏꯁ ꯁꯥꯏꯠꯀꯤ ꯐꯛꯂꯥꯡ ꯊꯤꯗꯨꯅ ꯆꯠꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯉꯛꯄ ꯃꯈꯣꯟ ꯃꯌꯥꯝ ꯑꯃ ꯇꯥꯔꯛꯂꯤ꯫ ꯃꯩꯈꯨꯁꯨ ꯌꯥꯝꯅ ꯈꯨꯔꯛꯂꯤ꯫ ꯁꯒꯣꯜ ꯇꯣꯡꯕ ꯍꯣꯂꯣꯃꯦꯟꯁꯤꯡꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯩꯈꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯍꯣꯂꯣꯃꯦꯟꯁꯤꯡ ꯑꯁꯤꯅ ꯂꯦꯚꯥꯏ ꯑꯃꯁꯨꯡ ꯗꯥꯔꯁꯥꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯣꯂꯣꯃꯦꯟꯁꯤꯡꯅ ꯂꯥꯛꯆꯕ ꯍꯦꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯔꯥꯏꯕ ꯁꯣꯜꯖꯔ ꯑꯃꯠꯇ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯍꯣꯂꯣꯃꯦꯟꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯣꯞ ꯇꯣꯞꯄ ꯍꯣꯂꯣꯃꯦꯟ ꯑꯃꯗꯤ ꯆꯦꯟꯈ꯭ꯔꯦ꯫ ꯍꯣꯂꯣꯃꯦꯟꯁꯤꯡ ꯑꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯎ ꯄꯥꯟꯕꯤꯒꯤ ꯁꯛꯇꯤ ꯌꯥꯎꯕ ꯃꯥꯜꯂꯤ꯫ ꯃꯈꯣꯏꯅ ꯇꯣꯡꯂꯛꯂꯤꯕ ꯁꯒꯣꯜ ꯑꯁꯤꯁꯨ ꯎ ꯄꯥꯟꯕꯤ ꯃꯆꯥ ꯃꯆꯥ ꯍꯧꯕ ꯎꯏ꯫ ꯍꯣꯂꯣꯃꯦꯟꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯛꯈꯤꯕꯅꯣ, ꯃꯈꯣꯏ ꯑꯁꯤ ꯀꯅꯥꯅꯣ, ꯑꯃꯁꯨꯡ ꯒꯣꯔꯖꯀꯤ ꯑꯔꯣꯟꯕ ꯈꯨꯗꯤꯡꯃꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯣꯏꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯍꯧꯖꯤꯛ ꯗꯥꯔꯁꯥꯅ ꯕꯦꯛ ꯆꯦꯛ ꯇꯧꯔꯕ ꯃꯇꯝꯗ ꯑꯥꯎꯇꯣ ꯑꯦꯁꯦꯟꯗꯔ ꯑꯁꯤ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯁꯤ ꯇꯥꯍꯧꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ꯫ ꯍꯣꯂꯣꯃꯦꯟꯁꯤꯡ ꯑꯁꯤꯅ ꯁꯤꯐꯥꯏꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯝꯃꯤ, ꯑꯗꯨꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯗꯥꯔꯁꯥꯅ ꯇꯋꯥꯔ ꯃꯊꯛꯇ ꯀꯥꯔꯛꯈꯤꯕ ꯍꯣꯂꯣꯃꯦꯟꯁꯤꯡ ꯑꯗꯨꯁꯨ ꯕ꯭ꯔꯤꯇꯤꯁꯀꯤ ꯅꯨꯡꯁꯤꯠꯀꯤ ꯂꯥꯟꯃꯤ ꯑꯃꯁꯨꯡ ꯁꯣꯚꯤꯌꯦꯠꯀꯤ ꯏꯁꯄꯤꯁꯤꯌꯦꯜ ꯁꯤꯐꯥꯏꯁꯤꯡ ꯌꯥꯎꯏ ꯍꯥꯏꯔꯤ꯫ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯣꯂꯣꯃꯦꯟꯁꯤꯡ ꯑꯁꯤ ꯉꯁꯥꯏ ꯖꯦꯁꯄꯔꯅ ꯍꯥꯏꯔꯝꯕ ꯑꯥꯔꯃꯤ ꯕटाꯂꯤꯌꯟ 2,200 ꯆꯪꯈꯤꯕꯗꯩ ꯑꯃꯠꯇ ꯊꯣꯔꯛꯈꯤꯗꯦ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝꯗ ꯌꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯝꯃꯤ꯫ ꯒꯣꯔꯖ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯉꯛꯄꯗꯅ ꯊꯜꯂꯤ꯫ ꯎ ꯄꯥꯟꯕꯤ ꯀꯌꯥ ꯑꯃꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏꯕꯒꯤ ꯁꯔꯨ ꯁꯌꯥꯡ ꯀꯌا ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯎ ꯄꯥꯟꯕꯤ ꯀꯌꯥ ꯑꯃꯅ ꯃꯤꯑꯣꯏꯕꯒꯤ ꯁꯔꯨ ꯃꯔꯛꯇꯒꯤ ꯊꯣꯔꯛꯂꯤ꯫ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯁꯔꯨ ꯑꯁꯤ ꯎꯕꯗ ꯂꯦꯚꯥꯏꯒꯤ ꯈꯣꯟꯖꯦꯜꯅ ꯑꯩꯈꯣꯏꯗ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯍꯥꯏꯔꯤ, ꯃꯐꯝ ꯑꯁꯤꯗꯅꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤꯕ꯫ ꯁꯥꯊꯤꯅ ꯕꯣꯝ ꯄꯣꯈꯥꯏꯗꯨꯅ ꯑꯣꯏꯈꯤꯕ ꯅꯠꯇꯦ, ꯇꯞꯅ ꯇꯞꯅ ꯑꯋꯥꯕ ꯃꯩꯆꯥꯛ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯁꯤꯈꯤꯕꯅꯤ꯫ ꯃꯁꯤ ꯇꯤ.ꯑꯦꯁ. ꯏꯂꯤꯌꯣꯠꯀꯤ ꯁꯩꯔꯦꯡꯗ ꯏꯔꯝꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯑꯁꯤꯕ ꯑꯃꯁꯨꯡ ꯑꯍꯤꯡꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯞꯇꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯍꯣꯂꯣꯃꯦꯟ ꯀꯧꯏ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕꯁꯤꯡꯕꯨ ꯍꯣꯂꯣꯃꯦꯟ ꯀꯧꯔꯝꯂꯤꯕꯁꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕꯁꯤꯡ ꯑꯁꯤꯁꯨ ꯇꯞꯅ ꯇꯞꯅ ꯍꯤꯡꯅ ꯑꯋꯥꯕ ꯃꯩꯆꯥꯛ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯁꯤꯈꯤꯕꯅꯤ꯫ ꯎꯔꯤꯕ ꯃꯤꯑꯣꯏꯕꯒꯤ ꯁꯔꯨꯁꯤꯡ ꯑꯁꯤꯁꯨ ꯅꯥꯇꯩ ꯆꯥꯅ ꯑꯃꯠꯇ ꯎꯗꯦ, ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯑꯣꯟꯊꯣꯛꯄ ꯍꯧꯔꯛꯄꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯒꯣꯔꯖꯀꯤ ꯇꯥꯎꯟ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫
Mafam asi atuki matik film soklami yum building kaya ama uri wari tana jomsinduna leirami lambi da chawraba lekrak ama su ui masi jwar hagibagi khudam mali tanja asida holomen singa larakpagi makhon tarakle lebai amsung darsana lai leiduna yama sectiona leiri makhoi anina mallaba church amagi manungda sangsinkhre church manung asida miyoi kaya amagi saru leiba ui lebai na saru amagi makhuta yariba powder adu manam namduna yenglubada cyanide oirami cyanide hariba pil asi suicide tawna pil amani masina takpadi shiramliba miyoi sing asina awaba maisa khangma ngamdabadagi cyanide powder phawa sinaduna hinaw honarambani haibsi takpani Makoina sum leiringai church asigi mathakta karigumba posak ama lengeba ui mafam asida karigumba posak khara chenbagi makhon tabadagi lebayam sung darsana nongmai em tawduna leiri hojik darsana mathakta karigumba makhon ama tabadagi tapna mahakki torsadu kapkhatuna yenglubada miyoibagi makoki saru oiba mirangi makhong panba angakpa jiba amana mangona songsinduna attack tawba horakle masing yamlaba miyoibagi makok panba mirangi makhong panba jiba kaya amana mabani bu hatna naba attack tawba horakle makhoi sing asidagi ngakthokna lebayam darsana nongmai kaptuna hatokli nongmai kapagi makhon tabadagi holomen kaya amachu churchta changsilaktuna mabanida attack toksilakli holomen amana darsabu thomata mahak paithokhtuna tarami adubu mahakna mung hagolaktuna holomen asibu fight tawtuna hatokli church asida hana leramlaba tamthiraba jibasing asinasu holomen sing asibu attack toksili darsana nongmai kaptuna church asida ahoba ama semduna lebai amchung darsa mapana chenthokre Holomen sing asi Gorge ki mafam akoibada lei maram asina makhoi anina mapana chenthorokpa asina irai laina leifam khangba haibada oire maram asina Gorge ki wall na leiriba asigi manungda gate ama hangdoktuna changsenkhre darsana purakpa nongmai maru yawba bag asisu mafam asida thamlami makhoi anina tapma adum changlakpada ka amada changlore ka asida tongan ba chemical kaya ama leirami miyoiba kaya gi asiba saru kaya su leirami saru sing asi panbi gumna sangdoktuna leiba ui ka hena sangdoktuna leiba saru su ui angakpa mawongda asiba hakchang ama leiba thengnari mahakna paramba tape record ama lebaina ure tape asida isor ekhoibu ngakpiyu haiduna irami darsana power backup generator ama on tawbadagi mafam asimai ngale lebaina tape record adubu kaphoktuna yengle tape asi kapthoktuna yengbada scientist nupi ama thoroktuna hairi asi July 12 1946 ni Oppenheimer amasung Los Alamos na second one war da atom bomb saduna war mai pakraba matungda Gorge hariba mafam asida scientist singna western gi leibak haibadi US America amasung eastern haibadi Soviet ki leibak ka ama toina punsinaduna aron bu mawong da atom bomb sari mitaruk nigi mamangda mafam asida magnitude 8.1 oiba jwar ama hagi earthquake asina maram oiduna mafam asida leiriba chemical sing asi loina kairiba chemical sing asina amaga punsinaduna mafam asida phatraba gas kya ama thoalle makhoina kanna honaduna tamthirba chemical sing asibu Gorge tagi mapan thoktana bo hotni phatraba chemical sing asiga thengnarurabadi akoibada leiriba ahingwa jiba panba singi DNA sing adu amaga loina punsinagre miyoibagi DNA asi u panbi tin kang sa singi DNA ga punsinakre maram asina ni mafam asida miyoibagi hakchang kaya ama u panbi ki mawongda sangdoktuna leiba uriba miyoiba khara amadi phatraba chemical sing asida hingduna lehoba ngami karigumba phatraba hu chelaba chemical sing asiga nongma fadana pung khara thengnarabadi asoi angam yawbagi chance nemi aduga karigumba nongmadagi henna numit kaya ni thengnarurabadi numit mangani gi matungda hakchangda ahongba kaya ama uba fangani haiduna scientist asigi pukta ahongba lakliba asumna lakani haiduna uhalle Pichibida lehoriba miyoiba jati si kannabagi damak mafam asi sil tawsinduna thamba natana upai amatta leite maram asina makhoina tawgiba asoiba asigi damak ngakpiyu haiduna video asibu losilli haujikti ekhoina khangle maduri mafam asida leiramliba holomen sing asi phatraba chemical sing asina maram oduna tongan ba jiba singi DNA ga punsinatuna leiriba miyoiba ngaktani lebai amasung darsa makhoi ani su yamathuna mafam asidagi thooutrabadi mutation thoroktuna thawai tharagani lebai na sum yenglakpada computer system ama laiba ure masi 1940 gi matamda thamlambana 2000 adaidagi computer asi on tawrubada dark lake haduna thoroklami dark lake haibasi tongan ba genetic research ki matangda thijilliba paramilitary ga khusamna duna thabak tawba organization amani makoina chahi lisang sina anau ba jin singi matangda thigatuna lakpani jin haribasi miyoibagi character kaya oheliba ekhogi hakchangda yawriba cell gi part amani ngasai movie asigi mamangda ugarba drone asisu dark lake ki oi makoina drone asi sijinaduna mafam asigi anauba jin kaya ama puduna chatkhraga research tawribagi maramdi jin sing asi sijinaduna malembu khudum chanma ngamgadaba anauba super soldier haibadi sathiraba lanmi kaya ama semnaba tawribani masigi aronba sing asibu kana amata khangdanaba Gorge sareba mafam asi lotuna thamba oiramle mafam asibu ngak chenaba sahi khudingi miyoi sing thamba oiramle
Computer asida ngasai Jesperna hairamba stray dog protocol asisu yaurami lebaina masibu sangduna yengli stray dog protocol hairiba se karigumba Gorge ki aronba asina malemda khangkhrabadi Gorge bu ut oina manghanginaba protocol amani mafam asida atom bomb ga manaraba bomb ama saduna thamlibani bomb asi dark lake organization na research tawba horokpa atai kanda semduna thamgibani Gorge bu malemda hek expose tawgibaga bomb asi minute ani gi manungda matomte activate tawrakani aduga Gorge ta lairiba jiba panba amasung dark lake ki research work kudimak ut olhanduna manghangani Gorge tagi kilometer 4.2 satlabadi bomb asidagi safagani hairi lebai amasung darsana mafam asidagi thorakpada ngaihak nungaitana pulli karigumba makhoi ani nang Gorge tagi thokhinaba honabada khodong thiba ama thoktuna sigrabadi mabani gi aroiba mikup haibadu oirani adubu lebai na aroiba mikup oigrabasu darsaga matam khara punduna harau tayamna leminna giba mikup singduna khodong thiba thokhrbasu akaiba leitre hai darsana su lebai na phongdoliba wafam aduga sab manana khalli hairi mafam asida darsana ngasai thamhoba nongmai maru yawba bag adu leiramdri lebaina thong adu hangdoktuna yengbada mafana bag asi leibu urami hojikti makhoi ani nasu khangle madudi holomen singna makhoi ani bu lang thaknabagi damak thunari bani haibasi maikhu marak asida lebai amasung darsana holomen singbu ubu warami darsana so maikhu kahanduna mabani busu holomen singna ubu wahana batarami makhoi ani na jamna chekshina nongmai em tawduna tapna tapna laklami darsana bag asi hek paikhatlubaga thauri amana mahaki makhongda bulhanduna sakon tongba holomen amana darsabu maikhu marak asida yamna yangna singduna satkhri lebai su darsana thenglambadagi tuduna lehore lebai su hakolaktuna darsabu kauduna tanarak lep darsana thauri asibu kakthatnaba honai adubu horomba u panbi amada thengjinduna hang asi ta hore mahakna nongmai ama lokthokduna holomen asida kapsilli adubu holomen asina sagon yamna yangna leiduna thauduna darsabu lairamba nung amadi u kaya amada jasin atumba u machet amana thinmada darsa atukumatik chaina farami lambi asida phaiduna leramba u amana jaisin badagi darsa asi hojik wanthaduna holomen asina singduna satkhre lebai su hojik darsa na nongmai kap khiba maike asomda tapmatamna sum tanarakli mahakna sum lakpada misain sabam ama thingnari hojik darsa ase yanduna thamlami holomen asina sangsilaktuna darsa ge mabukta thinduna thamliba u machet asi leiduru singthatpadagi mahak awawa chaina khonga loina gyan taraklam darsa ge i terebu u machet asibu holomen asina manam tadun apamba su fauri holomen asina lauduna darsabu hatlage matagum sangsil lakpa mikupta darsana mahakpu kaukthokre yanduna lerambadagi mahak songtharakle darsa su araiba nupi dinate mahakna atumba yot ama paiduna holomen asiga fight tawri holomen asina mahakpu saptuna leimaida langthoroglagami darsana makhutta atumba kholai asi setna paiduna sangsil lagliba holomen asigi makhongda thinduna makhu osi kaukthekduna holomen asigi thabakta yaraba lin asi kakthatlami maram asidagi holomen asina sauraduna mahaki thang adu satoklaktuna darsabu hatlage khankre darsana yamna wana leiduna hingna honarmi tanja asida lebai laktuna holomen asibu nongmaina kaptuna hatokre lebai lakpa ujaba asida darsana adukumadik harauzarami holomen asigi dress asida yenglubada biso haiduna tharami hariba miyoi asi lebaina leiriba west tower aduda ihan hana leramba miyoi aduni earthquake tawgiba aduna maram moduna missile asi kaibitagi phattarba gas kya ama leak oduna maikhu marak asida tinduna leire makhoina hutik chatgadoriba lambi asida yamna ngakpa sakpham ama aikhoina ure miyoi baga u panbiga punsinaduna amaga samjinatuna leibagi sakpham ama ui makhoi asi hojik su hingduna leiri mabani na jiba sigi masada soktana ba yamna chakshina salli jiba sing asi tumduna leiri bani makhoi da thenglurabadi hagolaktuna lebai amsung darsada attack torkadurbani makhoi ani na asum lakpada kairak yawudaba khajikta ngairaba matamda darsana soibidagi jiba amada netluri masidagi jiba sing asi hagolaktuna darsabu fajin bahorole jiba sing asi mathang hagolaktuna mabani na leiriba maikai asomda changsinarpa lep jiba sina lebai gi makhongda kan yanduna singsinnabu honaragli darsana purakhiba explosive device kapthokpa ngamba nongmai asina bomb ama kapthoktuna tamthiriba jiba sing asigi marakta pokhai handuna tumna hatokli mafam asida mai chaklakpadagi jiba sing asina kana lauba horaklami khoi ani na sum lakpada yamna liriba matamda leramba jeep ama thengnari jeep asi mapangan yamna kanba jeep makhalaman jeep asida auto ascensor ga manaba part jarami masina thaurida samduna mathakta kaba ngamgadoribani makhoina jeep adu thauduna lakpada stray dog protagonist u khraba bomb adu su uba fangi ngasai lebai na tattuna tarakhiba thauri adu thengnari maram asina thauri asigi maikai tamna gari thauduna lakli makhoina gari tharopagi makhon taba asina maram oiduna holomen kaya ama makhoi tamna sangsin narakle darsana sangsilagliba holomen sing asibu nongmaina kaptuna thawai lauri aduga
ꯑꯗꯨꯒ ꯂꯦꯕꯥꯏꯅ ꯃꯈꯣꯏꯒꯤ ꯖꯤꯞ ꯑꯁꯤ ꯐꯛꯂꯥꯡ ꯑꯁꯤꯗ ꯀꯥꯈꯠꯇꯨꯅ ꯆꯠꯈꯤꯅꯕ ꯌꯥꯝꯅ ꯀꯟꯅ ꯁꯦꯝꯃꯤ꯫ ꯖꯤꯞ ꯑꯁꯤ ꯍꯧꯖꯤꯛ ꯃꯊꯛꯇ ꯀꯥꯕ ꯍꯧꯔꯦ꯫ ꯃꯈꯣꯏꯅ ꯈꯔ ꯀꯥꯈꯠꯂꯛꯂꯕ ꯃꯇꯨꯡ ꯖꯤꯞ ꯑꯁꯤ ꯃꯊꯛꯇ ꯀꯥꯈꯠꯂꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯌꯥꯝꯂꯕ ꯍꯣꯂꯣꯃꯦꯟ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯊꯧꯔꯤ ꯑꯁꯤꯗ ꯀꯥꯔꯛꯄꯒꯤ ꯑꯣꯏꯔꯝꯂꯦ꯫ ꯐꯛꯂꯥꯡ ꯑꯁꯤꯗꯁꯨ ꯍꯣꯂꯣꯃꯦꯟꯁꯤꯡꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯟꯅꯔꯛꯂꯤ꯫ ꯍꯣꯂꯣꯃꯦꯟꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯛꯇꯨꯅ ꯂꯦꯕꯥꯏꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯦ꯫ ꯃꯍꯥꯛꯄꯨ ꯍꯣꯂꯣꯃꯦꯟ ꯑꯃꯅ ꯆꯞꯇꯨꯅ ꯃꯈꯥꯗ ꯆꯤꯡꯊꯒꯗꯧꯕꯒꯤ ꯇꯧꯏ꯫ ꯗꯔꯁꯥꯅ ꯂꯦꯕꯥꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯂꯦꯕꯥꯏꯅ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯍꯣꯂꯣꯃꯦꯟꯁꯤꯡ ꯑꯁꯤꯕꯨ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯤ꯫ ꯗꯔꯁꯥꯅꯁꯨ ꯒꯥꯔꯤ ꯑꯁꯤꯗ ꯌꯥꯎꯔꯝꯕ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯗꯨꯅ ꯍꯣꯂꯣꯃꯦꯟꯁꯤꯡ ꯑꯁꯤꯕꯨ ꯌꯥꯟꯗꯨꯅ ꯃꯈꯥꯗ ꯀꯥꯎꯊꯕ ꯂꯦꯞꯇꯦ꯫ ꯅꯥꯀꯟꯗꯒꯤ ꯆꯣꯡꯁꯤꯜꯂꯛꯄ ꯍꯣꯂꯣꯃꯦꯟ ꯑꯃꯅ ꯂꯦꯕꯥꯏꯕꯨ ꯊꯣꯝꯕꯗꯒꯤ ꯃꯍꯥꯛ ꯃꯈꯥꯗ ꯇꯥꯒꯗꯧꯕ ꯈꯖꯤꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯒꯥꯔꯤ ꯑꯁꯤꯒꯤ ꯐ꯭ꯔꯦꯝ ꯑꯃꯗ ꯌꯥꯟꯗꯨꯅ ꯃꯍꯥꯛ ꯃꯈꯥꯗ ꯇꯥꯒꯗꯧꯕꯗꯒꯤ ꯀꯟꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯌꯥꯎꯔꯤꯕ ꯊꯥꯎ ꯑꯁꯤ ꯌꯨꯍꯟꯗꯨꯅ ꯊꯧꯔꯤ ꯑꯁꯤꯗ ꯀꯥꯈꯠꯂꯛꯂꯤꯕ ꯍꯣꯂꯣꯃꯦꯟꯁꯤꯡ ꯑꯁꯤꯕꯨ ꯆꯨꯠꯍꯟꯗꯨꯅ ꯃꯩ ꯊꯥꯔꯝꯃꯤ꯫ ꯃꯩ ꯑꯁꯤꯅ ꯑꯁꯨꯝ ꯆꯥꯛꯂꯛꯄꯅ ꯊꯥꯎ ꯍꯥꯞꯂꯤꯕ ꯄꯥꯇ꯭ꯔ ꯑꯁꯤ ꯌꯧꯗꯨꯅ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯂꯦꯕꯥꯏꯒꯤ ꯃꯈꯣꯡ ꯑꯁꯤꯁꯨ ꯒꯥꯔꯤ ꯑꯁꯤꯅ ꯆꯞꯈꯥꯏꯈ꯭ꯔꯦ꯫ ꯄꯣꯈꯥꯏꯔꯛꯄ ꯑꯁꯤꯗꯒꯤ ꯍꯣꯂꯣꯃꯦꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯍꯧꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯅ ꯃꯊꯛ ꯌꯧꯔꯕ ꯃꯇꯝꯗ ꯑꯃꯅ ꯑꯃꯒꯤ ꯑꯁꯣꯛꯄꯁꯤꯡ ꯃꯇꯦꯡ ꯄꯥꯡꯅꯔꯤ꯫ ꯄꯨꯡ ꯀꯌꯥ ꯐꯠꯇ꯭ꯔꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨꯒ ꯊꯦꯡꯅꯔꯨꯔꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ 5ꯅꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯗꯨꯅ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯕꯥꯅꯤꯒꯤ ꯍꯛꯆꯥꯡꯗ ꯑꯍꯣꯡꯕ ꯂꯥꯛꯂꯕꯗꯤ ꯊꯋꯥꯏ ꯊꯥꯗꯣꯛꯄ ꯅꯠꯇꯅ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯍꯌꯦꯡ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯔꯦꯗꯤꯑꯣ ꯆꯦꯛ ꯇꯧꯒꯗꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯦꯕꯥꯏꯅ ꯃꯍꯥꯛꯄꯨ ꯊꯕꯛ ꯑꯁꯤ ꯇꯧꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯅ ꯈꯜꯂꯤꯕ ꯃꯔꯝ ꯀꯔꯤꯒꯤ ꯃꯥꯟꯕꯒꯦ ꯍꯥꯏꯗꯨꯅ ꯗꯔꯁꯥꯗ ꯍꯪꯂꯤ꯫ ꯗꯔꯁꯥꯅꯁꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤ꯫ ꯂꯦꯕꯥꯏꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯅꯥ ꯑꯃꯠꯇꯒ ꯂꯩꯃꯤꯟꯅꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯁꯤꯈ꯭ꯔꯕꯁꯨ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯕꯤꯅꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯦꯕꯥꯏꯗ ꯃꯤꯁꯟ ꯑꯁꯤ ꯄꯤꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯍꯤꯡꯗꯨꯅ ꯂꯩꯕꯒꯤ ꯃꯔꯝ ꯑꯁꯤ ꯁꯨꯞꯅꯒꯤ ꯃꯤꯁꯟ ꯃꯊꯪ ꯄꯤꯔꯛꯄ ꯉꯥꯏꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯍꯥꯛ ꯗꯔꯁꯥꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯍꯤꯡꯅꯕꯒꯤ ꯃꯔꯝ ꯌꯥꯝꯅ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯗꯔꯁꯥꯕꯨ ꯃꯍꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯔꯤꯕꯅꯤ꯫ ꯂꯦꯕꯥꯏꯅ ꯗꯔꯁꯥꯒ ꯄꯨꯟꯗꯨꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ꯫ ꯗꯔꯁꯥꯅ ꯂꯦꯕꯥꯏꯗ ꯃꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯐ꯭ꯔꯥꯟꯁꯇ ꯆꯦꯟꯈ꯭ꯔꯁꯤ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯪꯖꯕ ꯃꯐꯝ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯕꯥꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕ ꯂꯩꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯂꯦꯕꯥꯏꯅ ꯗꯔꯁꯥꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯕꯁꯨ ꯃꯊꯪꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯑꯃꯨꯛ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯒꯤ ꯐꯠꯇ꯭ꯔꯕ ꯑꯔꯣꯟꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤꯒꯅꯤ꯫ ꯑꯗꯨꯒ ꯁꯨꯞꯅꯒꯤ ꯍꯣꯂꯣꯃꯦꯟ ꯑꯃꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯇ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤ ꯇꯨꯝꯅ ꯃꯥꯡꯍꯟꯅꯕꯒꯤ ꯊꯕꯛ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯗꯔꯁꯥꯗ ꯍꯥꯏꯔꯤ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯂꯦꯕꯥꯏ C-19 ꯍꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯋꯦꯁꯇꯔꯟ ꯇꯋꯥꯔꯗ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯁꯥꯗ ꯑꯍꯣꯡꯕ ꯂꯥꯛꯂꯕꯗꯤ ꯁꯤꯗꯣꯛꯂꯁꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯗꯤ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯎꯅꯁꯦ ꯍꯥꯏꯔꯤ꯫ ꯂꯦꯕꯥꯏꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯏ꯫ ꯗꯔꯁꯥꯅ ꯑꯩꯉꯣꯟꯗ ꯒꯨꯗ ꯕꯥꯏ ꯍꯥꯏꯔꯝꯒꯅꯨ ꯍꯥꯏꯔꯤ꯫ ꯃꯗꯨꯅ ꯃꯉꯣꯟꯗ ꯑꯋꯥꯕ ꯑꯣꯏꯍꯜꯂꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯂꯦꯕꯥꯏꯅ ꯑꯩꯗꯤ ꯒꯨꯗ ꯕꯥꯏ ꯍꯥꯏꯒꯦ ꯇꯧꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯕ ꯑꯗꯨꯗꯤ ꯗꯔꯁꯥꯕꯨ ꯃꯍꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯒꯦ ꯇꯧꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯍꯥꯛꯅ ꯗꯔꯁꯥꯗ I love you ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯂꯦꯕꯥꯏꯅ ꯔꯦꯗꯤꯑꯣ ꯆꯦꯛ ꯇꯧꯔꯤ꯫ ꯔꯦꯗꯤꯑꯣ ꯑꯁꯤ ꯃꯍꯧꯁꯥꯗꯤ ꯑꯆꯝꯕ ꯁꯤꯐꯥꯏꯁꯤꯡꯅ ꯄꯥꯏꯈꯠꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯣꯏꯅ ꯄꯥꯏꯔꯛꯂꯦ꯫ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯤ ꯃꯈꯣꯏꯒꯤ ꯔꯤꯁꯔꯆ ꯗ꯭ꯔꯣꯟ ꯑꯁꯤ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯛꯂꯦ꯫ ꯃꯍꯥꯛ ꯒꯣꯔꯖꯇ ꯆꯠꯂꯨꯕ꯭ꯔꯥ ꯍꯪꯂꯤ꯫ ꯂꯦꯕꯥꯏꯅ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯕ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯗ꯭ꯔꯣꯟ ꯑꯗꯨ ꯃꯇꯣꯝꯇ ꯄꯥꯏꯈꯠꯂꯛꯄ ꯎꯏ ꯍꯥꯏꯔꯤ꯫ ꯅꯨꯄꯤ ꯑꯁꯤ ꯍꯧꯖꯤꯛ ꯂꯦꯕꯥꯏꯅ ꯗꯥꯔꯛ ꯂꯦꯛ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯅꯨꯄꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯑꯦꯝ ꯑꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯂꯩꯔꯤꯕ ꯁꯤꯐꯥꯏꯁꯤꯡ ꯑꯁꯤꯕꯨ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨ ꯌꯣꯏ ꯇꯧꯅꯕ ꯔꯤꯁꯔꯆ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯂꯤꯇꯔꯤꯁꯤꯡꯒ ꯄꯨꯟꯗꯨꯅ ꯑꯃꯦꯔꯤꯀꯥꯒꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯤꯕꯁꯤ ꯂꯦꯕꯥꯏꯅꯁꯨ ꯊꯥꯒꯠꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯪꯂꯤ꯫ ꯂꯦꯕꯥꯏꯅ ꯇꯁꯦꯡꯅ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯔꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯂꯦꯕꯥꯏꯅ ꯒ꯭ꯔꯣꯁꯇ ꯆꯠꯂꯨꯗ꯭ꯔꯕꯗꯤ ꯏꯁꯇꯔꯟ ꯁꯥꯏꯗꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤ ꯁꯨꯞꯅꯒꯤ ꯂꯦꯕꯥꯏ ꯑꯃꯁꯨꯡ ꯗꯔꯁꯥ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯗꯔꯁꯥꯕꯨ ꯑꯊꯨꯕꯗ ꯍꯥꯠꯇꯣꯛꯈꯤꯅꯕ ꯂꯦꯕꯥꯏꯗ ꯑꯣꯔꯗꯔ ꯄꯤꯔꯛꯂꯝꯃꯤ꯫ ꯂꯦꯕꯥꯏꯅꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯀꯣꯜ ꯑꯗꯨ ꯊꯝꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯉꯁꯥꯏ ꯂꯦꯕꯥꯏꯅ ꯒ꯭ꯔꯣꯁꯇ ꯂꯩꯍꯧꯕ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨ ꯑꯣꯟ ꯇꯧꯔꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯀꯝꯄ꯭ꯌꯨꯇꯔꯗ ꯂꯦꯕꯥꯏ ꯑꯃꯁꯨꯡ ꯗꯔꯁꯥ ꯑꯅꯤꯃꯛ ꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯂꯦꯕꯥꯏꯅ ꯑꯣꯏꯗꯕ ꯋꯥ ꯍꯥꯏꯔꯦ ꯍꯥꯏꯕꯁꯤ ꯉꯁꯥꯏꯗꯒꯤ ꯈꯪꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯦꯕꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯤꯂꯤꯇꯔꯤ ꯀꯃꯥꯟꯗꯔꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛꯇ ꯂꯦꯕꯥꯏ ꯑꯃꯁꯨꯡ ꯗꯔꯁꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯥꯠꯇꯣꯛꯅꯕ ꯋꯥꯔꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯈꯨꯠꯃꯛꯅ ꯂꯦꯕꯥꯏꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯂꯦꯕꯥꯏ ꯑꯃꯁꯨꯡ ꯗꯔꯁꯥꯅ
ꯀ꯭ꯂꯣꯀꯔ ꯃꯦꯆꯤꯟꯁꯤꯡ ꯑꯁꯤꯗ ꯃꯥꯏꯟ ꯕꯣꯝꯁꯤꯡ ꯅꯞꯁꯤꯜꯂꯦ꯫ ꯃꯕꯥꯅꯤꯅ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯅꯗꯨꯅ ꯊꯕꯛ ꯑꯁꯤ ꯇꯧꯃꯤꯟꯅꯔꯤ꯫ ꯗꯥꯔꯁꯥꯅ ꯃꯍꯥꯛꯀꯤ ꯅꯣꯠꯕꯨꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯗꯨꯅ ꯂꯦꯚꯥꯏꯗ ꯌꯦꯡꯍꯜꯂꯤ ꯃꯗꯨꯗꯤ "I love you back" ꯃꯍꯥꯛꯅꯁꯨ ꯂꯦꯚꯥꯏꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ꯫ ꯃꯁꯤ ꯉꯁꯥꯏ ꯂꯦꯚꯥꯏꯅ ꯆꯠꯂꯝꯗꯥꯏꯗ ꯗꯥꯔꯁꯥꯗ "I love you" ꯍꯥꯏꯔꯝꯕ ꯑꯗꯨꯒꯤ ꯗꯥꯔꯁꯥꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕꯅꯤ꯫ ꯂꯦꯚꯥꯏꯅ ꯃꯗꯨ ꯎꯖꯔꯒ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯍꯦꯂꯤꯀꯣꯞꯇꯔ ꯄꯥꯏꯔꯛꯄꯒꯤ ꯃꯈꯣꯟ ꯑꯃ ꯇꯥꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯗꯥꯔꯛ ꯂꯦꯛꯀꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯣꯏꯔꯝꯂꯦ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯃꯍꯥꯛ ꯑꯃꯁꯨꯡ ꯗꯥꯔꯁꯥꯕꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯨꯅ ꯂꯦꯚꯥꯏꯅ ꯗꯥꯔꯁꯥꯗ ꯌꯦꯡꯗꯨꯅ "ꯆꯦꯜꯂꯣ" ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯆꯦꯟꯈ꯭ꯔꯦ꯫ ꯃꯕꯥꯅꯤꯅ ꯆꯦꯜꯂꯝꯗꯥꯏꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯔꯥꯞꯄ ꯑꯣꯟꯅꯕ ꯗꯤꯚꯥꯏꯁ ꯑꯁꯤ ꯑꯦꯛꯇꯤꯚꯦꯠ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯇꯋꯥꯔ ꯑꯁꯤꯗ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯂꯦꯚꯥꯏ ꯑꯃꯁꯨꯡ ꯗꯥꯔꯁꯥ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯜꯂꯝꯕ ꯌꯥꯕ ꯖꯒꯥꯁꯤꯡꯗ ꯃꯈꯣꯏꯒꯤ ꯗ꯭ꯔꯣꯟ 3 ꯊꯥꯗꯣꯛꯇꯨꯅ ꯊꯤꯕ ꯍꯧꯔꯦ꯫ ꯂꯦꯚꯥꯏꯅ ꯃꯈꯣꯡ ꯑꯁꯣꯛꯄ ꯑꯁꯤꯒ ꯉꯝꯅꯕ ꯌꯥꯡꯅ ꯆꯦꯜꯂꯤꯉꯩ ꯗ꯭ꯔꯣꯟꯁꯤꯡꯅ ꯃꯍꯥꯛꯄꯨ ꯎꯠꯊꯣꯛꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯉꯣꯟꯗ ꯗ꯭ꯔꯣꯟꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯦ꯫ ꯎꯃꯪ ꯐꯥꯎꯗꯨꯅ ꯆꯦꯟꯕ ꯑꯣꯏꯕꯅ ꯀꯥꯞꯂꯛꯂꯤꯕ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯁꯤ ꯈꯔ ꯑꯃꯗꯤ ꯎꯁꯤꯡꯅ ꯉꯥꯛꯊꯣꯛꯂꯝꯃꯤ꯫ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤꯅ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯇꯦꯛꯇꯨꯅ ꯇꯥꯔꯛꯄ ꯎ ꯑꯃꯅ ꯊꯣꯝꯕꯗ ꯂꯦꯚꯥꯏ ꯊꯨꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯄꯤꯁꯇꯣꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯗ꯭ꯔꯣꯟ ꯑꯃꯕꯨ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯗꯥꯔꯁꯥꯕꯨꯁꯨ ꯍꯧꯖꯤꯛ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤꯅ ꯎꯈꯤꯕꯗꯒꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯦ꯫ ꯃꯍꯥꯛꯅ ꯎ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯊꯛꯇꯅ ꯗ꯭ꯔꯣꯟ ꯑꯅꯤ ꯑꯁꯤꯅ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯗꯥꯔꯁꯥꯅ ꯂꯩꯊꯣꯛꯇꯨꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯑꯦꯝ ꯌꯦꯡꯗꯨꯅ ꯗ꯭ꯔꯣꯟ ꯑꯃꯕꯨ ꯊꯨꯒꯥꯏꯕꯗ ꯗ꯭ꯔꯣꯟ ꯑꯁꯤꯅ ꯑꯇꯣꯞꯄ ꯗ꯭ꯔꯣꯟ ꯑꯃꯕꯨ ꯑꯃꯨꯛ ꯀꯥꯞꯁꯤꯟꯖꯗꯨꯅ ꯑꯅꯤꯃꯛ ꯀꯥꯏꯔꯦ꯫ ꯂꯦꯚꯥꯏꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯗ꯭ꯔꯣꯟ ꯑꯃꯁꯨ ꯃꯍꯥꯛꯀꯤ ꯁ꯭ꯅꯥꯏꯄꯔ ꯑꯗꯨꯅ ꯊꯨꯒꯥꯏꯔꯦ꯫ ꯃꯕꯥꯅꯤꯅ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 4 ꯆꯠꯂꯒ ꯃꯈꯣꯏꯒꯤ ꯁ꯭ꯅꯥꯏꯄꯔ ꯑꯁꯤꯅ ꯀ꯭ꯂꯣꯀꯔꯗ ꯐꯤꯠ ꯇꯧꯔꯝꯕ ꯃꯥꯏꯟꯁꯤꯡ ꯑꯗꯨꯕꯨ ꯊꯨꯒꯥꯏꯅꯕ ꯔꯦꯗꯤꯗ ꯂꯩꯔꯦ꯫ ꯅꯨꯄꯤ ꯑꯁꯤꯅ ꯐꯛꯂꯥꯡꯗ ꯏꯗꯨꯅ ꯊꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯦꯚꯥꯏꯅ ꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯁꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯦ꯫ ꯂꯦꯚꯥꯏꯅ ꯑꯁꯨꯝꯅ ꯏꯔꯝꯂꯤ: "ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯄꯣꯠꯁꯛ 3 ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯌꯥꯗꯦ: ꯅꯨꯃꯤꯠ, ꯊꯥ ꯑꯃꯁꯨꯡ ꯑꯆꯨꯝꯕ" ꯍꯥꯏꯗꯨꯅ꯫ ꯁꯣꯝꯗꯅ ꯂꯦꯚꯥꯏ ꯑꯃꯁꯨꯡ ꯗꯥꯔꯁꯥꯅ ꯀ꯭ꯂꯣꯀꯔꯁꯤꯡ ꯑꯁꯤꯗ ꯁ꯭ꯅꯥꯏꯄꯔ ꯑꯦꯝ ꯐꯖꯅ ꯂꯧꯗꯨꯅ ꯀ꯭ꯂꯣꯀꯔꯗ ꯐꯤꯠ ꯇꯧꯍꯧꯔꯕ ꯕꯣꯝꯁꯤꯡ ꯑꯗꯨꯗ ꯀꯥꯞꯇꯨꯅ ꯄꯣꯈꯥꯏꯍꯜꯂꯦ꯫ ꯍꯧꯖꯤꯛ ꯀ꯭ꯂꯣꯀꯔꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯥꯏꯔꯦ꯫ ꯀ꯭ꯂꯣꯀꯔꯁꯤꯡ ꯑꯁꯤꯅ ꯍꯦꯛ ꯄꯣꯈꯥꯏꯈꯤꯕꯒ ꯂꯦꯚꯥꯏ ꯑꯃꯁꯨꯡ ꯗꯥꯔꯁꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯡꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯈꯪꯂꯦ ꯃꯗꯨꯗꯤ ꯒꯣꯔꯖ ꯑꯁꯤ ꯑꯦꯛꯁꯄꯣꯖ ꯇꯧꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯏꯌꯥꯔ ꯔꯦꯗ ꯁꯥꯏꯔꯦꯟ ꯑꯁꯤꯁꯨ ꯈꯣꯡꯂꯛꯂꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯁ꯭ꯇ꯭ꯔꯦ ꯗꯣꯒ ꯄ꯭ꯔꯣꯇꯣꯀꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯄꯥꯟꯕ ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛ ꯎꯠ ꯑꯣꯏꯅ ꯃꯥꯡꯂꯒꯅꯤ꯫ ꯒꯣꯔꯖꯇ ꯂꯩꯍꯧꯔꯤꯕ ꯕꯣꯝ ꯑꯁꯤꯁꯨ ꯑꯦꯛꯇꯤꯚꯦꯠ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯃꯤꯅꯠ 2ꯒꯤ ꯃꯇꯨꯡꯗ ꯕꯣꯝ ꯑꯁꯤ ꯁꯣꯏꯗꯅ ꯄꯣꯈꯥꯏꯔꯛꯂꯒꯗꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 4.2 ꯐꯥꯎꯕ ꯆꯠꯄ ꯉꯝꯍꯧꯔꯕꯗꯤ ꯃꯈꯣꯏ ꯊꯋꯥꯏ ꯍꯤꯡꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯕꯣꯝ ꯑꯁꯤ ꯊꯥꯗꯈ꯭ꯔꯦ꯫ ꯃꯁꯤꯅ ꯍꯦꯛ ꯂꯩꯃꯥꯏꯗ ꯊꯦꯡꯕꯒ ꯃꯐꯝ ꯑꯁꯤꯗ ꯑꯉꯛꯄ ꯃꯩꯉꯥꯟꯅ ꯊꯜꯂꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛ ꯎꯠ ꯑꯣꯟꯈ꯭ꯔꯦ꯫ ꯋꯦꯁꯇꯔꯟ ꯑꯃꯁꯨꯡ ꯏꯁꯇꯔꯟ ꯇꯋꯥꯔꯁꯨ ꯎꯠ ꯑꯣꯟꯈ꯭ꯔꯦ꯫ ꯗꯥꯔꯁꯥꯗꯤ ꯁꯥꯐꯒꯗꯕ ꯃꯐꯝ ꯌꯧꯔꯦ, ꯑꯗꯨꯕꯨ ꯂꯦꯚꯥꯏꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯔꯦꯗꯤꯌꯦꯁꯟꯒꯤ ꯁꯥꯐꯨ ꯈꯔ ꯐꯪꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯏꯁꯤꯡ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯅꯪꯍꯧꯗꯕꯗꯒꯤ ꯄꯣꯈꯥꯏꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅ ꯁꯤꯔꯦ꯫ ꯂꯦꯚꯥꯏꯁꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯊꯈ꯭ꯔꯦ꯫ ꯃꯍꯥꯛ ꯑꯁꯤ ꯍꯤꯡꯒꯗꯧꯔꯤꯕ꯭ꯔꯥ ꯁꯤꯒꯗꯧꯔꯤꯕ꯭ꯔꯥ, ꯍꯤꯡꯂꯒꯅ ꯃꯍꯥꯛꯁꯨ ꯍꯣꯂꯣꯃꯦꯟ ꯑꯣꯟꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯗꯥꯔꯁꯥꯅ ꯃꯐꯝ ꯑꯃꯗ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯗꯨꯅ ꯅꯨꯃꯤꯠ 5ꯅꯤ ꯐꯥꯎꯕ ꯂꯩꯗꯨꯅ ꯃꯁꯥꯗ ꯑꯍꯣꯡꯕ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯀꯤ ꯐꯤꯒꯥꯎꯗ ꯂꯦꯚꯥꯏꯅ ꯃꯉꯣꯟꯗ ꯄꯤꯅꯕ ꯆꯤꯊꯤ ꯑꯃꯁꯨ ꯌꯥꯎꯔꯝꯂꯦ꯫ ꯆꯤꯊꯤ ꯑꯁꯤꯗ ꯂꯦꯚꯥꯏꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇ꯭ꯔꯕ ꯃꯇꯝꯗ ꯍꯥꯡꯗꯣꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯕꯗ ꯗꯥꯔꯁꯥꯒꯤ ꯍꯛꯆꯥꯡꯗ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯥꯛꯇꯕꯗꯒꯤ ꯃꯍꯥꯛ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯔꯣꯏ ꯈꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯗꯥꯔꯁꯥ ꯑꯁꯤ ꯐ꯭ꯔꯥꯟꯁꯇ ꯂꯩꯔꯦ꯫ ꯂꯦꯚꯥꯏ ꯑꯃꯁꯨꯡ ꯗꯥꯔꯁꯥꯅ ꯃꯁꯥꯗ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯊꯪꯒꯤ ꯋꯤꯛꯇ ꯊꯦꯡꯅꯁꯤ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯗꯥꯔꯁꯥꯅ ꯂꯦꯚꯥꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯗꯧꯔꯕ ꯐꯥꯎꯕ ꯂꯦꯚꯥꯏ ꯂꯥꯛꯇꯕꯗꯒꯤ ꯃꯍꯥꯛꯅ ꯏꯔꯝꯕ ꯆꯤꯊꯤ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯦ꯫ ꯆꯤꯊꯤ ꯑꯁꯤꯗ ꯏꯔꯝꯂꯤꯕꯁꯤ ꯉꯁꯥꯏ ꯂꯦꯚꯥꯏꯅ ꯗꯥꯔꯁꯥꯒꯤꯗꯃꯛ ꯏꯈꯤꯕ ꯁꯩꯔꯦꯡ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯦꯚꯥꯏ ꯁꯣꯏꯗꯅ ꯁꯤꯔꯝꯂꯒꯅꯤ ꯈꯜꯂꯨꯕꯗ ꯗꯥꯔꯁꯥ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯗꯥꯔꯁꯥ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯩꯕ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯍꯥꯛꯅ ꯀꯁꯇꯃꯔ ꯈꯔꯗ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯤꯔꯝꯂꯒ ꯑꯣꯟꯊꯣꯔꯛꯄꯗ ꯂꯦꯚꯥꯏꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯦꯚꯥꯏꯅ ꯗꯥꯔꯁꯥꯗ ꯔꯦꯕꯤꯠ ꯄꯥꯏ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯆꯦ ꯑꯃꯗ ꯏꯗꯨꯅ ꯈꯪꯍꯜꯂꯦ꯫ ꯍꯧꯖꯤꯛ ꯗꯥꯔꯁꯥ ꯑꯁꯤ ꯂꯦꯚꯥꯏꯅ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯃꯨꯛ ꯍꯟꯅ ꯎꯖꯕ ꯐꯪꯕ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯗꯥꯔꯁꯥꯅ ꯂꯦꯚꯥꯏꯅ ꯂꯥꯛꯂꯤꯕꯁꯤ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯊꯦꯡꯉꯦ ꯍꯥꯏꯔꯤ꯫ ꯂꯦꯚꯥꯏꯅ ꯃꯍꯥꯛꯅ ꯑꯁꯣꯛ ꯑꯄꯟ ꯈꯔ ꯌꯥꯎꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯗꯥꯔꯁꯥꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯁꯤꯒꯤ ꯆꯥꯛꯈꯨꯝꯒꯤ ꯃꯤ ꯑꯃ ꯋꯥꯠꯂꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯅꯪ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯀꯔꯤ ꯇꯦꯂꯦꯟꯠ ꯌꯥꯎꯕꯒꯦ ꯍꯪꯂꯤ꯫ ꯂꯦꯚꯥꯏꯅ ꯍꯥꯏꯔꯤ ꯃꯍꯥꯛ ꯈꯨꯠ ꯌꯥꯝꯅ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ꯫ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯀ꯭ꯂꯣꯀꯔ ꯊꯨꯒꯥꯏꯈꯤꯕ ꯑꯗꯨ ꯀꯤꯂꯣꯃꯤꯇꯔ 3.9 ꯂꯥꯞꯅ ꯂꯩꯔꯒ ꯊꯨꯒꯥꯏꯈꯤꯕ ꯑꯣꯏꯔꯝꯂꯦ, ꯑꯗꯨꯕꯨ ꯗꯥꯔꯁꯥꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯥꯞꯅ ꯂꯩꯗꯨꯅ ꯊꯨꯒꯥꯏꯕ ꯑꯣꯏꯔꯝꯂꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯕꯒ ꯂꯣꯏꯅꯅ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ꯫
Ngasigi aigi wari asi kamdawbage haibadu mayamna comment box ta thambiramu. Aduga video asibu nungairabadi mayamna like amasung subscribe tawusu kaubirangunu.